Ngasi amuksu Akbar amasung Birbalgi oiba wari matek khara mayamda liduna tahanjage. Ahanba lijagadawriba warisigi mamingdi Loushinggi wakat. Ningthau Akbar na palingai matam aduda leiriba mi ayamba lairik laisu haidaba Loumina ayamba oirame. Aduga khara misingna singba lairik laisu haiba miyoisingna lairajaba achamba tola taraba lairik laisu haijadaba apangma miyoisingbo Makhoigi marakta leiba asingba misingna apangba Loumising adudagi khudongchaba hek laurami. Asumna nongma Ningthau Akbargi darbarda Loumi kharana Ningthauda wakatpa laklami. Ningthau Akbarna Loumising adubu ubada sumna hairakhi. Nakhoibu kana kanano aduga nakhoi pumba amuktada humnaduna darbar asida lakpagi maram karino haibadu khanghalu. Ningthaugi wadu taraga lakliba Loumising adugi maraktagi Loumi nupa amana sumna Ningthauda hairakhi. Iningthau aikhoi Agra Saraga Thangnana Leiba Hollypur Hariba Kungang Asidagini Aduga Laksari by Quick Kudingmag Loumi Magdani Nupadu Iwadu Targa Ningthauna Adudi Nakoina Lakpagi Maramsu Hayu Nakoi the Kari Award Apa Apian Pen the Lady Angona Tamu Ningthau Giwadu Targa Nupadu Nakumlaki Ningthau Aikoina Mapomas the Lakpagi Maram Apian Penda Award Apagi Nachade Aikoi awaba haibadu tare. Aikoi na ngahandagi ujarakliba lau adu haukiba tha amani asida. Aikoi na aikoi gi labukta tharuba hulluba maru marang pambi khudingma loina kangchilaktuna hingba mafau ngamdre. Asina maram moiduna aikoi gi lakaduriba chahida chanaba mafau leiraroi. Aduga handak thokleba thodoga sigumna mamangda muk phauba thokhidre. Maram asina karibu tawduna Tariba waba sidagi kokani haiduna Iningthauda hangjagi lakpani. Nupa adugi wadu tarba matungda Loumi nupa amanamo wa maka samtharakhi. Asitasu nati Iningthau. Aikhoigi lokol adu leiba pukri adusu ikang khanghaudana. Pukri aduda thogliba ising adusu hu chele. Hanadagi aikhoina pukri adudagi ising thakna chanaduna lakhibani. Adubu handakti pukri aduda yauriba ising adu mahau hongbata natana. Ising adugu thaklu charuba mi khudingmak anaba haibadu oire. Nupa sing aduna hariba wadu taraga mantri amana phamlambadagi hawalaktuna sumna hairakhi Iningthau. Ikang khanghaudana lopom sing aduna kangchilakliba aduga pukri adugi singna hu chelakliba si aina khanjabada makhoina tawroidaba thabak khara mafamduda tawrurabara natragana makhoibu yengsinba mina makhoibu kalakpadagi posem jadubu tawbirabara amadi oramgadaba mali. Mantri adugi wadugi matung tarakpada Loumi nupa amanamo asumna hairakhi Iningthau. Aikhoina khanjabada chahi khuding aikhoina aikhoigi lodagi lokpa mahai marongsing chahi ama chanabagi thamjinjarabagi matung aremba saruk ayambade aikhoigi khulladuda leiriba laisang aduda dan tawjabani. Adubu mamangi chahida nong yamna tabadagi ising ichau thoktuna mahai marong ningthina lokpa phangkhide. Maram asina mamangi chahigumna aikhoina laisangda mahai marong marang kaina dan tawjaba ngamkhide. Maram asina Ishorna aikhoida awaba sibu srap oina pibiraklaba mali. Nupa adugi wadu taraga Ningthau Akbarna sumna hanglakhi. Mahai marong ningthina dan tawrudabadagi nakhoida awaba srap asibu piraklibani haiba wa sidi kanana haiduna nakhoina kamdawna khangliba. Ningthau wahang adugi pakhum oina Loumi nupa amana sumna hairakhi. Srap asigi maramda ahanba aikhoida khanghalakkhibadi aikhoi khungi sinjau paiba Hari Ramnani. Mahakna hairakliba wa aduda aikhoina chu chummi haiduna khanjai. Maramdi matam sangna aikhoina lokol asida lau ujarpa matamda sigumba tamthiba matawasi amupau thengnakhidre. Handakki sin ahanbani aduga maram ikang khanghaudana chahi khudingi isang sangba lokol asibu ikang kangba mafam ama ulhankhibani. Si Ishwargi srap natanadi karinabu oigani. Darbaruda hainariba wa khudingmak adu Birbal su yamna munna tasili. Nupaduna hairiba wa khudingmak adu tarba matungda Ningthauna Birbalda sumna hairakhi. Birbal nangdi kari khali lokol adu srapna maram moiduna kanglibani hairiba wafam asida nanggi oiba kari mot lei. Birbalna khumi Iningthau. Aina khanjabada lau nariba lopam adugi leibak adunabu kamdawna mingonda srap pigani.
ꯑꯃꯔꯣꯝꯗ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯏꯁꯤꯡ ꯑꯗꯨꯅ ꯍꯨ ꯆꯦꯜꯂꯛꯂꯤꯕ ꯃꯗꯨꯕꯨ ꯊꯛꯂꯨꯕ ꯃꯤꯁꯤꯡꯅ ꯃꯁꯥ ꯉꯝꯗ꯭ꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯂꯥꯏ ꯇꯤꯟꯒ ꯃꯔꯤ ꯂꯩꯅꯔꯝꯒꯅꯤ ꯍꯥꯏꯕ ꯅꯅꯥꯏ ꯊꯥꯖꯗꯦ꯫ ꯅꯅꯥꯏꯕꯨ ꯍꯥꯏꯖꯧ ꯍꯥꯏꯔꯒꯗꯤ ꯃꯁꯤ ꯃꯤ ꯈꯨꯖꯤꯟ ꯊꯧꯔꯥꯡ ꯑꯃ ꯌꯥꯎꯔꯒ ꯇꯧꯍꯟꯒꯦ ꯌꯥꯎꯅ ꯇꯧꯍꯟꯕ ꯃꯥꯜꯂꯤ꯫ ꯃꯔꯝ ꯑꯁꯤꯅ ꯏꯅꯤꯡꯊꯧꯅꯕꯨ ꯑꯌꯥꯕ ꯄꯤꯕꯤꯔꯒꯗꯤ ꯑꯩ ꯂꯧꯐꯝ ꯑꯗꯨꯗ ꯆꯠꯇꯨꯅ ꯃꯐꯝ ꯑꯗꯨꯒꯤ ꯐꯤꯕꯝ ꯑꯃꯨꯛꯇꯪ ꯌꯦꯡꯁꯤꯟꯖꯒꯦ꯫ ꯕꯤꯔꯕꯜꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧꯅ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯗꯨꯗ ꯆꯠꯇꯨꯅ ꯃꯐꯝ ꯑꯗꯨꯒꯤ ꯐꯤꯕꯝ ꯌꯦꯡꯁꯤꯟꯅꯕꯒꯤ ꯑꯌꯥꯕꯗꯨ ꯄꯤꯈꯤ꯫ ꯑꯗꯨꯒ ꯕꯤꯔꯕꯜꯗ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯛꯈꯤ, ꯕꯤꯔꯕꯜ, ꯅꯪꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯇꯨꯅ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯒꯤ ꯃꯔꯝꯗ ꯈꯪꯗꯣꯛꯅꯕ ꯌꯥꯝꯅ ꯊꯨꯅ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯃꯁꯤ ꯑꯩꯒꯤ ꯑꯥꯊꯪꯅꯤ꯫ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯕꯤꯔꯕꯜꯅ ꯍꯣꯏ ꯐꯅꯤ ꯅꯤꯡꯊꯧ꯫ ꯑꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯕꯤꯔꯕꯜꯅ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯧꯐꯝꯁꯤꯡ ꯑꯗꯨꯗ ꯑꯣꯏꯔꯛꯂꯤꯕ ꯐꯤꯕꯝ ꯑꯗꯨ ꯀꯔꯤꯅ ꯑꯣꯏꯍꯜꯂꯤꯕꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯁꯤꯟꯅꯕꯒꯤꯗꯃꯛ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯁꯨꯝꯅ ꯂꯥꯛꯂꯕ ꯃꯇꯨꯡ ꯕꯤꯔꯕꯜꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯂꯧꯒꯤ ꯑꯀꯣꯏꯕ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯔꯤ ꯀꯝꯗꯧꯅ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯑꯣꯏꯔꯛꯂꯤꯕꯅꯣ ꯍꯥꯏꯕꯗꯨ ꯌꯥꯝꯅ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯨꯝꯅ ꯌꯦꯡꯁꯤꯟꯗꯨꯅ ꯂꯧꯐꯝ ꯑꯗꯨꯗ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕꯅꯤ ꯍꯥꯏꯕ ꯍꯔꯤꯔꯥꯝ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯕꯤꯔꯕꯜꯕꯨ ꯎꯕ ꯃꯇꯝꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯕꯤꯔꯕꯜ ꯏꯕꯨꯡꯉꯣ, ꯌꯦꯡꯕꯤꯌꯨ, ꯂꯥꯏꯔꯕ ꯂꯧꯃꯤꯁꯤꯡ ꯑꯁꯤꯒꯤ ꯂꯧꯐꯝ ꯑꯁꯤ ꯁ꯭ꯔꯥꯞ ꯑꯃꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯏꯁꯪ ꯁꯪꯂꯝꯕ ꯃꯐꯝ ꯑꯁꯤ ꯏꯀꯪ ꯀꯪꯕ ꯃꯐꯝ ꯑꯃ ꯑꯣꯟꯈ꯭ꯔꯦ꯫ ꯑꯁꯤꯇꯁꯨ ꯅꯠꯇꯅ ꯃꯈꯣꯏ ꯌꯨꯝꯗ ꯑꯅꯥ ꯑꯌꯦꯛꯀꯤ ꯑꯋꯥ ꯑꯅꯥꯁꯨ ꯀꯌా ꯑꯃ ꯇꯥꯔꯤ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯕꯤꯔꯕꯜꯅ ꯅꯨꯄꯥꯗꯨꯗ ꯍꯪꯈꯤ, ꯑꯗꯣꯝꯅ ꯀꯅꯥ ꯑꯣꯏꯕꯤꯔꯕ? ꯅꯨꯄꯥꯗꯨꯅ, ꯑꯩꯒꯤ ꯃꯤꯡ ꯍꯔꯤꯔꯥꯝ ꯀꯧꯏ, ꯑꯩ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯗꯨ ꯍꯦꯛ ꯇꯥꯕꯒ ꯕꯤꯔꯕꯜꯅ, ꯑꯣ, ꯅꯍꯥꯛ ꯑꯣꯏꯔꯦ꯫ ꯍꯔꯤꯔꯥꯝ ꯍꯥꯏꯔꯤꯕꯁꯦ, ꯑꯩꯅ ꯇꯥꯕꯗ ꯅꯍꯥꯛꯅ ꯂꯥꯏꯔꯕ ꯂꯧꯃꯤꯁꯤꯡ ꯑꯁꯤꯒꯤ ꯂꯧꯐꯝꯗ ꯑꯣꯏꯔꯛꯂꯤꯕ ꯐꯤꯕꯝ ꯑꯁꯤ ꯁ꯭ꯔꯥꯞ ꯑꯃꯅ ꯃꯔꯝ ꯑꯣꯏꯗꯨꯅꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯂꯧꯃꯤꯁꯤꯡꯗ ꯅꯍꯥꯛꯅ ꯈꯪꯍꯟꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯆꯨꯝꯃꯤꯀꯣ? ꯅꯨꯄꯥꯗꯨꯅ ꯈꯨꯝꯃꯤ, ꯍꯣꯏ ꯕꯤꯔꯕꯜ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯑꯩꯅ ꯍꯥꯏꯖꯕꯅꯤ꯫ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯕꯨ ꯌꯦꯡꯂꯨꯔꯒ ꯑꯩꯅ ꯆꯤꯡꯅꯖꯕ ꯈꯟꯖꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯑꯩꯅ ꯂꯧꯃꯤꯁꯤꯡꯗꯁꯨ ꯈꯪꯍꯟꯈꯤꯕꯅꯤ꯫ ꯂꯧꯃꯤꯁꯤꯡ ꯑꯁꯤꯅ ꯑꯋꯥꯕ ꯇꯥꯕꯁꯤ ꯌꯦꯡꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯃꯈꯣꯏꯒꯤ ꯑꯉꯝꯕ ꯃꯇꯦꯡ ꯑꯩꯅ ꯄꯥꯡꯒꯦ ꯈꯜꯂꯤ, ꯃꯔꯝꯗꯤ ꯃꯈꯣꯏꯁꯨ ꯑꯩꯁꯨ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩꯃꯤꯟꯅꯕ ꯃꯤꯑꯣꯏꯃꯛꯇꯅꯤ꯫ ꯃꯈꯣꯏꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯕꯨ ꯎꯕꯗ ꯇꯁꯦꯡꯅ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯅ ꯃꯈꯣꯏꯒꯤ ꯅꯥꯄꯤ ꯅꯔꯥꯡ ꯐꯥꯎꯕ ꯍꯧꯎ ꯍꯥꯏꯕ ꯌꯥꯗ꯭ꯔꯕ ꯑꯀꯪꯕ ꯂꯧꯕꯨꯛ ꯑꯁꯤꯕꯨ ꯃꯌꯥꯝꯅ ꯄꯤꯅꯔꯤꯕ ꯃꯃꯜꯁꯤꯗ ꯈꯤꯇꯪ ꯍꯟꯊꯖꯔꯕꯁꯨ ꯃꯁꯤ ꯑꯩ ꯂꯩꯖꯒꯦ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯍꯥꯏꯕꯁꯨ ꯃꯈꯣꯏꯗ ꯈꯪꯍꯟꯈ꯭ꯔꯕꯅꯤ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯕꯤꯔꯕꯜꯅ ꯃꯉꯣꯟꯗ ꯍꯪꯉꯤ, ꯑꯀꯪꯕ ꯂꯧꯐꯝ ꯑꯁꯤꯕꯨ ꯅꯍꯥꯛꯅ ꯂꯩꯕꯤꯔꯒ ꯀꯗꯥꯏꯗ ꯁꯤꯖꯤꯟꯅꯕꯤꯒꯗꯧꯔꯤꯕ? ꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯈꯨꯝꯃꯤ, ꯑꯀꯪꯕ ꯂꯧꯐꯝ ꯑꯁꯤꯕꯨꯗꯤ ꯑꯩꯗꯤ ꯀꯗꯥꯏꯗ ꯁꯤꯖꯤꯟꯅꯔꯨꯅꯤ? ꯃꯁꯤꯒꯤ ꯁꯤꯖꯤꯟꯅꯐꯝ ꯂꯩꯇꯦ꯫ ꯃꯁꯤꯕꯨ ꯂꯩꯔꯨꯔꯒ ꯑꯩꯒꯤꯗꯤ ꯑꯃꯥꯡꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯧꯃꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯁꯤꯒꯤ ꯑꯋꯥꯕꯁꯤꯗ ꯈꯤꯇꯪꯇꯁꯨ ꯃꯇꯦꯡ ꯑꯣꯏꯔꯕꯁꯨ ꯑꯣꯏꯖꯁꯅꯨ ꯍꯥꯏꯗꯨꯅ ꯂꯝꯒꯪ ꯑꯁꯤꯕꯨ ꯑꯩꯅ ꯂꯩꯒꯦ ꯍꯥꯏꯖꯕꯅꯤ꯫ ꯂꯧꯃꯤ 4-5 ꯑꯃꯅꯗꯤ ꯁ꯭ꯔꯥꯞ ꯑꯁꯤꯕꯨ ꯀꯤꯕꯗꯒꯤ ꯃꯈꯣꯏꯒꯤ ꯂꯧꯐꯝꯁꯤꯡ ꯑꯗꯨ ꯃꯌꯥꯝꯅ ꯌꯣꯟꯅꯔꯤꯕ ꯆꯥꯡ ꯑꯁꯤꯗꯒꯤ ꯇꯪꯈꯥꯏ ꯍꯟꯊꯔꯗꯨꯅ ꯂꯝ ꯈꯔ ꯑꯃꯗꯤ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯌꯣꯜꯂꯛꯄꯁꯨ ꯂꯩꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯂꯝꯒꯪꯁꯤꯡ ꯑꯗꯨ ꯍꯧꯖꯤꯛꯁꯨ ꯁꯤꯖꯤꯟꯅꯗꯅ ꯂꯩꯔꯤ꯫ ꯑꯩꯉꯣꯟꯗ ꯃꯥꯡꯖꯔꯁꯨ ꯃꯥꯡꯖꯅ ꯍꯧꯖꯤꯛꯁꯨ ꯑꯩꯗꯤ ꯂꯝꯒꯪꯁꯤꯡ ꯑꯁꯤꯕꯨ ꯂꯩꯒꯦ ꯍꯥꯏꯔꯤꯕꯅꯤ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯕꯤꯔꯕꯜꯅ ꯄꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯤ, ꯃꯍꯥꯛ ꯑꯁꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯀꯔꯕꯥꯔ ꯍꯩꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯀꯔꯕꯥꯔ ꯍꯩꯕ ꯃꯍꯥꯛꯅ ꯑꯇꯣꯡꯕ ꯌꯥꯎꯗꯅ ꯊꯕꯛ ꯀꯝꯗꯧꯅ ꯇꯧꯒꯗꯧꯔꯤꯕ? ꯂꯝꯒꯪꯁꯤꯡ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯂꯩꯁꯤꯜꯂꯤꯕꯁꯤꯒꯤ ꯃꯔꯝ ꯑꯃꯗꯤ ꯂꯩꯔꯦ, ꯃꯁꯤ ꯈꯪꯗꯣꯛꯇꯕ ꯌꯥꯔꯔꯣꯏ꯫ ꯑꯁꯨꯝꯅ ꯕꯤꯔꯕꯜꯅ ꯈꯜꯂꯕꯒꯤ ꯇꯨꯡꯗ ꯃꯐꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯍꯥꯏꯐꯦꯠ ꯑꯃꯨꯛ ꯆꯠꯇꯨꯅ ꯌꯦꯡꯉꯤ꯫ ꯃꯇꯝ ꯑꯁꯤꯗ ꯉꯁꯥꯏꯒꯤ ꯍꯔꯤꯔꯥꯝ ꯀꯧꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯕꯤꯔꯕꯜꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯕꯤꯔꯕꯜ ꯏꯕꯨꯡꯉꯣ, ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯀꯨꯏꯅ ꯄꯟꯊꯕꯤꯔꯨꯔꯅꯨ꯫ ꯁ꯭ꯔꯥꯞ ꯑꯣꯏꯔꯕ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯊꯕꯤꯔꯕꯗꯤ ꯈꯨꯗꯣꯡꯊꯤꯕ ꯑꯅꯥ ꯑꯌꯦꯛ ꯅꯪꯉꯛꯄꯁꯨ ꯌꯥꯏ꯫ ꯁ꯭ꯔꯥꯞ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯤꯑꯣꯏ ꯀꯅꯥꯕꯨꯁꯨ ꯑꯋꯥꯕ ꯅꯪꯍꯟꯅꯤꯡꯗꯦ꯫ ꯕꯤꯔꯕꯜꯅ ꯑꯀꯣꯏꯕꯗ ꯁꯨꯝ ꯌꯦꯡꯉꯛꯄꯗ ꯃꯍꯥꯛꯅ ꯆꯤꯡꯅꯕ ꯄꯣꯠ ꯈꯔ ꯐꯪꯈꯤ꯫ ꯁꯤꯒꯤ ꯇꯨꯡꯗ ꯃꯍꯥꯛꯅ ꯁꯨꯝꯅ ꯈꯜꯂꯤ, ꯃꯁꯤꯒꯤ ꯍꯔꯤꯔꯥꯝ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯌꯥꯝꯅ ꯃꯤꯕꯨ ꯐꯍꯟꯅꯤꯡꯕꯒꯤ ꯃꯑꯣꯡ ꯑꯣꯏꯅ ꯎꯠꯂꯕꯅꯤꯅ ꯃꯍꯥꯛꯀꯤ ꯃꯑꯣꯡ ꯑꯁꯤꯗ ꯑꯩꯁꯨ ꯍꯦꯛꯇ ꯍꯥꯏꯔꯒꯦ꯫ ꯑꯁꯤ ꯈꯜꯂꯕ ꯃꯇꯨꯡꯗ ꯕꯤꯔꯕꯜꯅ ꯅꯨꯄꯥꯗꯨꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯑꯩꯅ ꯈꯟꯕꯗ ꯍꯔꯤꯔꯥꯝ ꯅꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯄꯨꯛꯆꯦꯜ ꯆꯥꯎꯕ, ꯃꯤꯕꯨ ꯐꯍꯟꯅꯤꯡꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤ꯫ ꯃꯔꯝ ꯑꯁꯤꯅꯕꯨ ꯂꯧꯃꯤꯁꯤꯡ ꯑꯁꯤꯅ ꯑꯋꯥꯕ ꯇꯥꯔꯕ ꯃꯇꯝ ꯑꯁꯤꯗ ꯅꯪꯅ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛ ꯂꯩꯔꯤꯕꯅꯤ꯫ ꯅꯪꯒꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯇꯧ ꯑꯁꯤ ꯃꯌꯥꯝꯁꯨ ꯈꯪꯁꯅꯨ꯫
ꯃꯔꯝ ꯑꯁꯤꯅ ꯍꯌꯦꯡꯒꯤ ꯅꯤꯡꯊꯧ ꯗꯔꯕꯥꯔꯗ ꯅꯪ ꯁꯣꯏꯗꯅ ꯂꯥꯎ꯫ ꯕꯤꯔꯕꯜꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯨꯄꯥꯗꯨꯅ ꯍꯣꯏ ꯂꯥꯛꯆꯒꯦ ꯕꯤꯔꯕꯜ ꯏꯕꯨꯡꯉꯣ ꯁꯤ ꯍꯥꯏꯔꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯈꯨꯝꯂꯛꯈꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯗꯨꯅ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯃꯊꯪꯃꯨꯛꯀꯤ ꯅꯨꯃꯤꯠꯀꯤ ꯗꯔꯕꯥꯔ ꯐꯝꯕ ꯃꯇꯝꯗ ꯂꯧꯃꯤꯁꯤꯡ ꯑꯃꯁꯨꯡ ꯉꯁꯥꯏꯒꯤ ꯍꯔꯤꯔꯥꯝ ꯍꯥꯏꯔꯤꯕ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯗꯔꯕꯥꯔ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯗꯔꯕꯥꯔ ꯐꯝꯕ ꯍꯧꯔꯛꯄꯒ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯕꯤꯔꯕꯜꯗ ꯁꯨꯝꯅ ꯍꯪꯂꯛꯈꯤ, ꯕꯤꯔꯕꯜ ꯅꯪꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯇꯨꯅ ꯌꯦꯡꯁꯤꯜꯂꯨꯕꯗ ꯀꯔꯤꯗꯤ ꯈꯪꯂꯛꯄ ꯉꯝꯂꯦ? ꯕꯤꯔꯕꯜꯅ ꯈꯨꯝꯃꯤ, ꯏꯅꯤꯡꯊꯧ ꯃꯐꯝ ꯑꯗꯨ ꯁ꯭ꯔꯥꯞꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯀꯪꯕ ꯃꯐꯝ ꯑꯃ ꯅꯠꯇꯦ ꯏꯅꯤꯡꯊꯧ꯫ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯤ ꯑꯩꯅ ꯇꯝꯖꯒꯗꯧꯔꯤꯕꯁꯤ꯫ ꯅꯤꯡꯊꯧ ꯌꯥꯎꯅ ꯗꯔꯕꯥꯔꯗꯨꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯕꯤꯔꯕꯜꯅ ꯍꯥꯏꯔꯛꯀꯗꯧꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯌꯥꯝꯅ ꯈꯪꯅꯤꯡꯈꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧꯅ ꯁꯨꯝꯅ ꯍꯪꯂꯛꯈꯤ, ꯕꯤꯔꯕꯜ ꯀꯔꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯣꯅꯦ ꯅꯪꯅ ꯍꯥꯏꯒꯗꯧꯔꯤꯕꯁꯤꯕꯣ? ꯃꯐꯝ ꯑꯗꯨꯗ ꯊꯥꯔꯨꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛ ꯀꯪꯂꯦ, ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯏꯁꯤꯡ ꯐꯥꯎꯕ ꯍꯨ ꯆꯦꯜꯂꯦ ꯍꯥꯏꯔꯒ ꯀꯔꯝꯕ ꯅꯨꯡꯉꯥꯏꯕ ꯄꯥꯎ? ꯗꯔꯕꯥꯔꯗꯨꯗ ꯂꯩꯔꯤꯕ ꯑꯌꯥꯝꯕ ꯃꯟꯇ꯭ꯔꯤ ꯈꯨꯗꯤꯡꯃꯛ ꯑꯃꯒ ꯑꯃꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯁꯨꯝ ꯇꯨꯃꯤꯟꯅ ꯍꯥꯏꯅꯩ, ꯕꯤꯔꯕꯜ ꯑꯁꯤ ꯉꯔꯥꯡ ꯁ꯭ꯔꯥꯞ ꯆꯦꯟꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯨꯕꯗꯒꯤ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯍꯜꯂꯛꯈ꯭ꯔꯕ ꯃꯥꯜꯂꯦ꯫ ꯃꯈꯣꯏꯅ ꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯕꯤꯔꯕꯜꯅ ꯅꯤꯡꯊꯧꯒꯤ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯈꯨꯝꯂꯛꯈꯤ, ꯏꯅꯤꯡꯊꯧ ꯑꯩꯅ ꯋꯥꯔꯤ ꯂꯥꯏꯔꯤꯛ ꯀꯌꯥ ꯑꯃ ꯄꯥꯖꯕ ꯃꯇꯝꯗ ꯊꯦꯡꯅꯖꯩ ꯑꯁꯨꯝꯅ ꯃꯍꯩ ꯃꯔꯣꯡ ꯍꯧꯔꯝꯕ ꯃꯐꯝꯅ ꯈꯪꯍꯧꯗꯅ ꯀꯪꯁꯤꯜꯂꯛꯄ, ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯂꯩꯕ ꯏꯁꯤꯡ ꯃꯥꯏꯁꯤꯡꯅ ꯃꯆꯨ ꯍꯣꯡꯗꯨꯅ ꯍꯨ ꯆꯦꯜꯂꯛꯄ ꯑꯁꯤꯅ ꯇꯥꯛꯂꯤꯕꯁꯤ ꯍꯥꯏꯔꯤꯕ ꯂꯧꯐꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯁꯅꯥ ꯂꯨꯄꯥ ꯃꯃꯜ ꯌꯥꯝꯂꯕ ꯄꯣꯠ ꯆꯩ ꯀꯌా ꯑꯃ ꯐꯨꯝꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯍꯥꯏꯔꯤꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯁꯤꯅ ꯂꯩꯅꯨꯡ ꯑꯗꯨꯗ ꯐꯨꯝꯖꯤꯟꯗꯨꯅ ꯂꯩꯕ ꯑꯣꯏꯕꯅ ꯃꯐꯝ ꯑꯗꯨꯗ ꯊꯥꯔꯨꯕ ꯈꯨꯗꯤꯡꯃꯛ ꯀꯪꯁꯤꯜꯂꯛꯂꯤꯕꯅꯤ꯫ ꯕꯤꯔꯕꯜꯒꯤ ꯁꯅꯥ ꯂꯨꯄꯥ ꯐꯨꯝꯗꯨꯅ ꯂꯩ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯒ ꯗꯔꯕꯥꯔ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯄꯨꯝꯕ ꯃꯃꯤꯠ ꯃꯅꯥ ꯊꯛꯅꯈꯤ꯫ ꯕꯤꯔꯕꯜꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨꯕꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧꯅ ꯕꯤꯔꯕꯜꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯕꯤꯔꯕꯜ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯗꯨꯁꯨ ꯅꯪꯅ ꯈꯔ ꯍꯥꯏꯔꯣ꯫ ꯕꯤꯔꯕꯜꯅ ꯍꯥꯏꯔꯛꯈꯤ, ꯏꯅꯤꯡꯊꯧꯅ ꯄꯥꯜꯂꯤꯕ ꯂꯝ ꯑꯁꯤꯗ ꯐꯪꯕ ꯁꯅꯥ ꯂꯨꯄꯥ ꯈꯨꯗꯤꯡꯃꯛꯇꯤ ꯏꯅꯤꯡꯊꯧꯒꯤ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯑꯁꯤꯒꯤꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯐꯨꯝꯗꯨꯅ ꯂꯩꯔꯤꯕ ꯁꯅꯥ ꯂꯨꯄꯥ ꯈꯨꯗꯤꯡꯃꯛ ꯑꯗꯨꯕꯨ ꯊꯤꯗꯣꯛꯂꯕ ꯃꯇꯨꯡ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯑꯁꯤꯗ ꯄꯨꯔꯛꯂꯒ ꯑꯇꯣꯞꯄ ꯃꯐꯝꯁꯤꯡꯗ ꯑꯇꯥꯡꯕ ꯃꯃꯜꯗ ꯌꯣꯟꯗꯨꯅ ꯐꯪꯂꯛꯀꯗꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯃꯔꯝꯗ ꯁꯤꯖꯤꯟꯅꯒꯗꯕꯅꯤ꯫ ꯑꯁꯤ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯅ ꯂꯩꯔꯤꯕ ꯑꯇꯩ ꯂꯩꯕꯥꯛꯁꯤꯡꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯆꯥꯎꯈꯠꯄ ꯂꯩꯕꯥꯛ ꯍꯥꯏꯕꯗꯨ ꯑꯣꯏꯕ ꯉꯝꯒꯅꯤ꯫ ꯕꯤꯔꯕꯜꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧꯅ ꯍꯔꯥꯎꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯕꯤꯔꯕꯜ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯍꯌꯦꯡ ꯑꯌꯨꯛꯇꯒꯤ ꯍꯦꯛ ꯍꯧꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯕꯨ ꯁꯟꯇ꯭ꯔꯤ ꯉꯥꯛꯍꯟꯗꯨꯅ ꯊꯝꯒꯗꯕꯅꯤ, ꯑꯗꯨꯒ ꯌꯥꯝꯅ ꯊꯨꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯃꯜ ꯌꯥꯝꯂꯕ ꯁꯅꯥ ꯂꯨꯄꯥ ꯈꯨꯗꯤꯡꯃꯛ ꯊꯤꯗꯣꯛꯇꯨꯅ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗ ꯄꯨꯔꯛꯀꯗꯕꯅꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯀꯅꯥꯃꯠꯇꯅ ꯆꯪꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨꯕꯨ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯔꯝꯂꯕꯗꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤ꯫ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯃꯌꯥꯝꯗ ꯈꯪꯍꯟꯈꯤꯒꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯗꯔꯕꯥꯔꯗꯨꯗ ꯍꯥꯏꯅꯈ꯭ꯔꯤꯕ ꯋꯥ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯍꯔꯤꯔꯥꯝ ꯍꯥꯏꯔꯤꯕ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯅꯨꯄꯥꯗꯨꯅ ꯇꯥꯈ꯭ꯔꯕꯒꯤ ꯇꯨꯡꯗ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯃꯍꯥꯛꯅ ꯃꯤ ꯀꯌا ꯑꯃ ꯅꯦꯛꯇꯨꯅ ꯄꯨꯔꯛꯇꯨꯅ ꯍꯌꯦꯡ ꯑꯌꯨꯛ ꯅꯤꯡꯊꯧꯒꯤ ꯃꯤꯁꯤꯡ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯁꯅꯥ ꯂꯨꯄꯥ ꯃꯃꯜ ꯌꯥꯝꯂꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛ ꯍꯧꯖꯤꯛꯃꯛ ꯇꯧꯊꯣꯛꯇꯨꯅ ꯊꯤꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯑꯍꯤꯡ ꯑꯗꯨꯗ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯈꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯕꯤꯔꯕꯜ ꯑꯃꯁꯨꯡ ꯅꯤꯡꯊꯧꯒꯤ ꯁꯦꯅꯥ ꯂꯥꯛꯇꯨꯅ ꯃꯤꯑꯣꯏ ꯑꯗꯨꯕꯨ ꯐꯥꯈꯤ꯫ ꯑꯗꯨꯒ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯗꯔꯕꯥꯔ ꯐꯝꯕ ꯃꯇꯝꯗ ꯅꯨꯄꯥ ꯑꯗꯨꯕꯨ ꯅꯤꯡꯊꯧꯒꯤ ꯃꯃꯥꯡꯗ ꯎꯠꯂꯕ ꯃꯇꯨꯡ ꯕꯤꯔꯕꯜꯅ ꯅꯤꯡꯊꯧꯗ ꯅꯨꯄꯥ ꯑꯗꯨꯕꯨ ꯀꯔꯤ ꯃꯔꯝꯒꯤ ꯃꯐꯝ ꯑꯁꯤꯗ ꯐꯥꯗꯨꯅ ꯄꯨꯔꯛꯂꯤꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯍꯜꯂꯤ꯫ ꯅꯤꯡꯊꯧꯅ ꯇꯥꯕꯒ ꯌꯥꯝꯅ ꯁꯥꯎꯅ ꯁꯨꯝ ꯍꯥꯏꯔꯛꯈꯤ, ꯍꯔꯤꯔꯥꯝ ꯉꯔꯥꯡ ꯑꯩꯅ ꯃꯐꯝ ꯑꯗꯨꯗ ꯃꯤ ꯑꯃꯠꯇ ꯆꯪꯗꯅꯕ ꯌꯥꯊꯪ ꯄꯤꯈ꯭ꯔꯒ ꯅꯪꯅ ꯃꯐꯝ ꯑꯗꯨꯗ ꯆꯪꯗꯨꯅ ꯑꯩꯒꯤ ꯌꯥꯊꯪ ꯏꯟꯗꯕꯒꯤꯗꯃꯛ ꯅꯪ ꯁꯣꯏꯗꯅ ꯆꯩꯔꯥꯛ ꯐꯪꯂꯒꯅꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯕꯤꯔꯕꯜꯅ ꯍꯔꯤꯔꯥꯝ ꯀꯧꯕ ꯃꯤꯑꯣꯏ ꯑꯗꯨꯗ ꯁꯨꯝꯅ ꯍꯪꯂꯛꯈꯤ, ꯍꯔꯤꯔꯥꯝ ꯅꯍꯥꯛꯇꯤ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯅꯤꯡꯕ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯤꯑꯣꯏ ꯑꯣꯏꯈꯤꯕꯗꯥꯏꯅꯦ? ꯑꯁꯤꯗꯁꯨ ꯅꯠꯇꯦ ꯃꯐꯝ ꯑꯗꯨꯗ ꯆꯪꯂꯨꯔꯕꯗꯤ ꯑꯅꯥ ꯑꯌꯦꯛ ꯅꯪꯒꯅꯤꯁꯨ ꯍꯥꯏꯈꯤꯕꯗꯥꯏꯅꯦ? ꯑꯗꯨꯒ ꯑꯍꯤꯡꯒꯤ ꯃꯇꯝꯗꯅ ꯀꯔꯤꯒꯤꯗꯃꯛ ꯅꯪꯅ ꯌꯣꯠ ꯊꯥꯡ ꯄꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯆꯪꯂꯨꯔꯤꯕ? ꯑꯗꯨꯕꯨ ꯅꯪꯅ ꯈꯪꯒꯗꯕꯗꯤ ꯃꯐꯝ ꯑꯗꯨꯗ ꯁꯅꯥ ꯂꯨꯄꯥ ꯃꯃꯜ ꯌꯥꯝꯕ ꯄꯣꯠ ꯑꯃꯐꯥꯎ ꯂꯩꯕ ꯅꯠꯇꯦ꯫ ꯃꯐꯝ ꯑꯗꯨ ꯁ꯭ꯔꯥꯞ ꯆꯦꯜꯂꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯁꯨ ꯑꯆꯨꯝꯕ ꯅꯠꯇꯦ꯫ ꯄꯨꯝꯅꯃꯛ ꯑꯁꯤ ꯅꯪꯅ ꯂꯧꯃꯤꯁꯤꯡ ꯑꯗꯨꯗꯒꯤ ꯂꯧꯐꯝ ꯑꯗꯨꯕꯨ ꯃꯠꯄ ꯌꯥꯅꯕꯒꯤꯗꯃꯛ ꯃꯐꯝ ꯑꯗꯨꯗ ꯄꯥꯝꯕꯤꯁꯤꯡꯅ ꯍꯧꯕ ꯉꯝꯗꯅꯕ ꯑꯃꯁꯨꯡ mafam aduda leiriba ising adubu hu chenabagidamag nangna mafam aduda thawoina hu hapchenba maktani
ꯕꯤꯔꯕꯜꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧꯅ ꯁꯨꯝ ꯍꯪꯂꯛꯈꯤ, ꯕꯤꯔꯕꯜ, ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯃꯍꯥꯛꯅ ꯇꯧꯕꯅꯤ ꯍꯥꯏꯕꯒꯤ ꯅꯪꯉꯣꯟꯗ ꯀꯔꯤ ꯄꯔꯃꯥꯟ ꯂꯩ? ꯑꯍꯤꯡꯗ ꯃꯥꯅ ꯂꯧꯕꯨꯛ ꯑꯗꯨꯕꯨ ꯇꯧꯈꯥꯏꯔꯨꯕꯒꯤ ꯃꯔꯝ ꯑꯗꯨꯗꯤ ꯁꯅꯥ ꯂꯨꯄꯥ ꯑꯗꯨꯕꯨ ꯄꯥꯝꯕꯗꯒꯤꯅꯤ꯫ ꯃꯗꯨꯗꯤ ꯁꯅꯥ ꯂꯨꯄꯥ ꯑꯗꯨꯕꯨ ꯃꯤꯍꯧꯗꯨꯅ ꯃꯍꯥꯛꯅ ꯇꯧꯈꯤꯕꯅꯤ꯫ ꯃꯐꯝ ꯑꯗꯨꯕꯨ ꯍꯨ ꯆꯦꯜꯍꯟꯕꯒꯤ ꯊꯕꯛ ꯑꯗꯨ ꯃꯍꯥꯛꯅ ꯇꯧꯏ ꯍꯥꯏꯔꯕꯅꯤꯅ ꯃꯗꯨꯒꯤ ꯄꯔꯃꯥꯟ ꯑꯣꯏꯕ ꯌꯥꯕ ꯅꯪꯉꯣꯟꯗ ꯀꯔꯤ ꯂꯩ? ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯕꯤꯔꯕꯜꯅ ꯃꯍꯥꯛꯀꯤ ꯐꯤꯒꯥꯎꯗꯒꯤ ꯌꯥꯝꯅ ꯆꯦꯠꯅ ꯌꯣꯝꯂꯕ ꯃꯌꯣꯝ ꯑꯃꯕꯨ ꯄꯨꯊꯣꯔꯛꯇꯨꯅ ꯅꯤꯡꯊꯧꯗ ꯎꯠꯂꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯈꯤ, ꯏꯅꯤꯡꯊꯧ ꯌꯦꯡꯕꯤꯌꯨ, ꯃꯁꯤꯒꯤ ꯄꯣꯠ ꯑꯁꯤ ꯍꯨ ꯆꯦꯟꯕ ꯄꯣꯠ ꯃꯈꯜ ꯑꯃꯅꯤ꯫ ꯃꯁꯤ ꯑꯩꯅ ꯂꯧꯐꯝ ꯑꯗꯨꯗ ꯆꯠꯇꯨꯅ ꯌꯦꯡꯁꯤꯟꯖꯕ ꯃꯇꯝꯗ ꯐꯪꯖꯔꯛꯈꯤꯕꯅꯤ꯫ ꯂꯧꯐꯝ ꯑꯗꯨꯅ ꯀꯪꯂꯤꯕ ꯑꯗꯨꯒ ꯏꯁꯤꯡ ꯑꯗꯨꯗ ꯍꯨ ꯆꯦꯜꯂꯤꯕꯒꯤ ꯃꯔꯝ ꯃꯁꯤꯅꯅꯤ꯫ ꯅꯤꯡꯊꯧꯅ, ꯑꯗꯨꯕꯨ ꯕꯤꯔꯕꯜ, ꯃꯐꯝ ꯑꯗꯨꯕꯨ ꯍꯨ ꯆꯦꯜꯍꯟꯕꯒꯤ ꯊꯕꯛ ꯑꯗꯨ ꯃꯍꯥꯛꯅ ꯇꯧꯏ ꯍꯥꯏꯕꯒꯤ ꯁꯥꯈꯤ ꯅꯠꯇ꯭ꯔꯒ ꯄꯔꯃꯥꯟ ꯑꯣꯏꯕ ꯌꯥꯕ ꯀꯅꯥ ꯂꯩ? ꯕꯤꯔꯕꯜꯅ ꯈꯨꯝꯃꯤ, ꯏꯅꯤꯡꯊꯧ, ꯑꯩꯅ ꯅꯨꯡꯊꯤꯟꯗ ꯆꯠꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯌꯦꯡꯁꯤꯟꯖꯔꯨꯕ ꯃꯇꯝ ꯑꯗꯨꯗ ꯍꯨ ꯆꯦꯜꯂꯕ ꯄꯣꯠ ꯑꯁꯤꯕꯨ ꯃꯐꯝ ꯑꯗꯨꯗ ꯎꯔꯕꯒꯤ ꯃꯇꯨꯡ ꯃꯁꯤ ꯈꯔ ꯈꯣꯝꯒꯠꯂꯗꯨꯅ ꯑꯩꯅ ꯑꯩꯒꯤ ꯈꯪꯅꯕ ꯃꯤ ꯑꯃꯕꯨ ꯊꯥꯗꯨꯅ ꯄꯣꯠ ꯑꯁꯤꯒꯤ ꯃꯔꯝꯗ ꯊꯤꯅꯕ ꯑꯃꯁꯨꯡ ꯊꯥ ꯈꯔꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯃꯁꯤꯕꯨ ꯌꯥꯝꯅ ꯂꯩꯈꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛꯀꯤ ꯃꯃꯤꯡ ꯄꯨꯔꯛꯅꯕꯁꯨ ꯈꯪꯍꯟꯈꯤ꯫ ꯄꯣꯠꯁꯛ ꯑꯁꯤꯕꯨ ꯌꯣꯟꯕ ꯃꯤꯁꯤꯡꯅ ꯄꯤꯔꯛꯄ ꯑꯏꯕꯁꯤꯗ ꯊꯥ ꯈꯔꯅꯤꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯄꯣꯠꯁꯛ ꯑꯁꯤꯕꯨ ꯂꯩꯈꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯍꯔꯤꯔꯥꯝꯅ ꯑꯣꯏꯔꯦ꯫ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯃꯍꯥꯛꯅ ꯇꯧꯕꯅꯤ ꯍꯥꯏꯕꯒꯤ ꯄꯔꯃꯥꯟ ꯃꯁꯤꯅꯤ꯫ ꯕꯤꯔꯕꯜꯒꯤ ꯋꯥꯗꯨꯕꯨ ꯇꯥꯔꯒ ꯅꯤꯡꯊꯧꯅ ꯁꯨꯝꯅ ꯍꯪꯂꯛꯈꯤ, ꯕꯤꯔꯕꯜ, ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯃꯍꯥꯛꯅ ꯀꯔꯝꯅ ꯑꯃꯁꯨꯡ ꯀꯔꯤ ꯃꯔꯝꯒꯤ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯁꯨ ꯅꯪꯅ ꯗꯔꯕꯥꯔ ꯑꯁꯤꯗ ꯑꯃꯨꯛꯇꯪ ꯈꯪꯍꯜꯂꯨ꯫ ꯕꯤꯔꯕꯜꯅ ꯍꯥꯏꯔꯛꯈꯤ, ꯏꯅꯤꯡꯊꯧ, ꯃꯁꯤ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯍꯔꯤꯔꯥꯝ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯃꯤ ꯅꯦꯛꯂꯗꯨꯅ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯍꯨ ꯆꯦꯜꯂꯕ ꯄꯣꯠꯁꯛ ꯑꯁꯤꯕꯨ ꯍꯥꯏꯔꯤꯕ ꯂꯧꯐꯝꯁꯤꯡ ꯑꯃꯁꯨꯡ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯃꯍꯥꯛꯅ ꯍꯥꯞꯍꯜꯂꯤ꯫ ꯃꯍꯥꯛꯅ ꯁꯨꯝꯅ ꯊꯑꯣꯏꯅ ꯇꯧꯍꯟꯕꯒꯤ ꯃꯔꯝꯅ ꯈꯪꯍꯧꯗꯅ ꯂꯧꯕꯨꯛ ꯑꯗꯨꯅ ꯀꯪꯈꯠꯂꯛꯄ ꯑꯃꯁꯨꯡ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯏꯁꯤꯡ ꯑꯗꯨꯅ ꯍꯨ ꯆꯦꯜꯂꯛꯄꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯎꯕꯗ ꯀꯔꯤꯁꯨ ꯈꯪꯖꯗꯕ ꯏꯆꯝ ꯆꯝꯕ ꯂꯧꯃꯤꯁꯤꯡ ꯑꯗꯨꯅ ꯏꯁꯤꯡ ꯑꯗꯨꯕꯨ ꯊꯛꯂꯨꯕ ꯃꯇꯨꯡꯗ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯛꯄ ꯑꯃꯁꯨꯡ ꯑꯀꯪꯕ ꯂꯧꯕꯨꯛ ꯑꯗꯨꯕꯨ ꯎꯔꯒ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯃꯈꯣꯏꯅ ꯇꯧꯔꯨꯕ ꯑꯁꯣꯏꯕ ꯑꯃꯗꯒꯤ ꯁ꯭ꯔꯥꯞꯅꯤ ꯍꯥꯏꯗꯨꯅ ꯊꯥꯖꯍꯟꯅꯕ ꯑꯃꯁꯨꯡꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯌꯥꯝꯈ꯭ꯔꯕ ꯂꯧꯐꯝꯁꯤꯡ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯍꯣꯡꯕ ꯃꯃꯜꯗ ꯂꯩꯅꯕ ꯍꯣꯠꯅꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯂꯨꯀꯪ ꯑꯣꯜꯂꯕ ꯃꯐꯝꯁꯤꯡ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯀꯣꯟꯅ ꯑꯐꯕ ꯃꯈꯜꯒꯤ ꯂꯩꯍꯥꯎ ꯑꯃꯁꯨꯡ ꯏꯁꯤꯡ ꯍꯥꯞꯇꯨꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯁꯤꯖꯤꯟꯅꯒꯦ ꯈꯟꯗꯨꯅ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯃꯍꯥꯛꯅ ꯁꯤꯟꯈꯤꯕꯃꯛꯇꯅꯤ꯫ ꯃꯁꯤ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯃꯍꯥꯛꯅ ꯂꯧꯃꯤꯁꯤꯡ ꯑꯁꯤꯒꯤ ꯂꯝꯁꯤꯡ ꯑꯁꯤꯕꯨ ꯑꯍꯣꯡꯕ ꯃꯃꯜꯗ ꯅꯝꯍꯠꯇꯨꯅ ꯂꯧꯅꯕ ꯍꯣꯠꯅꯈꯤꯕꯃꯛꯇꯅꯤ꯫ ꯕꯤꯔꯕꯜꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯕꯤꯔꯕꯜ, ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯃꯍꯥꯛꯅ ꯇꯧꯕꯅꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯃꯔꯥꯜ ꯂꯩ ꯍꯥꯏꯕꯒꯤ ꯁꯥꯈꯤꯅꯆꯤꯡꯕ ꯈꯨꯗꯤꯡꯃꯛ ꯅꯉꯣꯟꯗ ꯂꯩꯔꯕ ꯃꯇꯨꯡ ꯐꯥꯎꯕꯗ ꯃꯁꯤꯕꯨ ꯗꯔꯕꯥꯔꯗ ꯍꯥꯟꯅ ꯈꯪꯍꯟꯈꯤꯗꯕꯒꯤ ꯃꯔꯝ ꯑꯃꯁꯨꯡ ꯂꯧꯕꯨꯛꯇ ꯁꯅꯥ ꯂꯨꯄꯥ ꯃꯃꯜ ꯌꯥꯝꯂꯕ ꯄꯣꯠꯁꯤꯡ ꯂꯩ ꯍꯥꯏꯗꯨꯅ ꯍꯟꯗꯨꯅ ꯗꯔꯕꯥꯔ ꯑꯁꯤꯗ ꯅꯪꯅ ꯍꯥꯏꯈꯤꯕꯒꯤ ꯃꯔꯝ ꯑꯗꯨꯁꯨ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯍꯥꯏꯌꯨ꯫ ꯕꯤꯔꯕꯜꯅ ꯈꯨꯝꯂꯛꯈꯤ, ꯏꯅꯤꯡꯊꯧ, ꯍꯔꯤꯔꯥꯝ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯌꯥꯝꯅ ꯁꯤꯡꯕ ꯐꯠꯇꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯃꯍꯥꯛꯅ ꯃꯅꯨꯡꯗ ꯐꯠꯇꯕ ꯀꯌꯥ ꯑꯃ ꯇꯧꯔꯕꯁꯨ ꯂꯧꯃꯤꯁꯤꯡ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛ ꯑꯐꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯅ ꯃꯍꯥꯛꯅ ꯎꯍꯜꯂꯤ꯫ ꯃꯔꯝ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯗꯔꯕꯥꯔ ꯑꯁꯤꯗ ꯃꯍꯥꯛ ꯃꯔꯥꯜ ꯂꯩ ꯍꯥꯏꯕꯗꯨ ꯍꯥꯏꯔꯨꯕ ꯊꯣꯛꯂꯕꯁꯨ ꯃꯗꯨꯗ ꯂꯧꯃꯤꯁꯤꯡꯅ ꯊꯥꯖꯔꯛꯇꯕꯁꯨ ꯌꯥꯏ ꯈꯟꯗꯨꯅ ꯍꯔꯤꯔꯥꯝ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯌꯥꯝꯅ ꯀꯔꯥꯝ ꯃꯤꯍꯧꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯐꯥꯎꯕ ꯃꯍꯥꯛꯅ ꯏꯟꯗꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯃꯥꯡꯗ ꯑꯩꯅ ꯎꯠꯆꯅꯤꯡꯕꯒꯤ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯑꯩꯅ ꯁꯤꯟꯖꯈꯤꯕꯅꯤ꯫ ꯕꯤꯔꯕꯜꯒꯤ ꯋꯥꯁꯤꯡ ꯑꯗꯨꯕꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧꯅ ꯌꯥꯝꯅ ꯁꯥꯎꯅ ꯃꯤꯑꯣꯏ ꯑꯗꯨꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯅꯪꯅ ꯑꯐ ꯁꯥꯖꯤꯟꯅꯗꯨꯅ ꯂꯥꯏꯔꯕ ꯑꯆꯝꯕ ꯂꯧꯃꯤꯁꯤꯡ ꯑꯁꯤꯕꯨ ꯅꯪꯅ ꯍꯨ ꯆꯦꯜꯂꯕ ꯏꯁꯤꯡ ꯄꯤꯊꯛꯇꯨꯅ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯂꯧꯁꯤꯡꯗ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯗꯨꯅ ꯃꯈꯣꯏꯗꯒꯤ ꯈꯨꯗꯣꯡꯆꯥꯕ ꯀꯌꯥ ꯑꯃ ꯂꯧꯅꯕ ꯍꯣꯠꯅꯔꯝꯕꯒꯤꯗꯃꯛ ꯅꯪ ꯃꯗꯨꯒꯤ ꯗꯟꯗꯤ ꯑꯣꯏꯅ ꯅꯪꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯟ ꯊꯨꯝ ꯈꯨꯗꯤꯡꯃꯛ ꯑꯗꯨꯕꯨ ꯅꯪꯅ ꯌꯣꯟꯊꯣꯛꯂꯗꯨꯅ ꯅꯪꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯧꯃꯤꯁꯤꯡ ꯑꯁꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨꯕꯨ ꯂꯥꯌꯦꯡꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯂꯧꯃꯤꯁꯤꯡ ꯑꯁꯤꯒꯤ ꯂꯧꯁꯤꯡ ꯑꯁꯤꯕꯨ ꯃꯥꯡꯍꯟ ꯇꯥꯛꯍꯜꯂꯝꯕꯒꯤꯗꯃꯛ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛꯇ ꯅꯪꯅ ꯄꯩꯁꯥ ꯃꯌꯦꯛ ꯆꯅꯤ ꯄꯤꯒꯗꯕꯅꯤ꯫ ꯑꯁꯤꯇ ꯅꯠꯇꯅ ꯅꯪꯅ ꯍꯥꯟꯅ ꯂꯩꯁꯤꯜꯂꯨꯕ ꯂꯝ ꯈꯨꯗꯤꯡꯃꯛ ꯑꯗꯨꯁꯨ ꯍꯥꯟꯅꯒꯤ ꯂꯧꯃꯤ ꯃꯄꯨꯁꯤꯡ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯗꯣꯛꯈꯤꯒꯗꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯅꯨꯄꯥꯗꯨꯗ ꯌꯥꯊꯪ ꯄꯤꯔꯕ ꯃꯇꯨꯡ ꯅꯨꯄꯥꯗꯨꯅ ꯅꯤꯡꯊꯧꯅ ꯍꯥꯏꯔꯤꯕ ꯌꯥꯊꯪ ꯑꯗꯨꯕꯨ ꯅꯤꯡꯊꯤꯟꯇꯧꯔꯕ ꯃꯇꯨꯡꯗ ꯆꯍꯤ 5 ꯅꯤꯡꯊꯧꯒꯤ ꯀꯩꯁꯨꯝꯁꯪꯗ ꯊꯝꯅꯕ ꯃꯍꯥꯛꯄꯨ ꯈꯪꯍꯟꯈꯤ꯫
ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯂꯧꯃꯤꯁꯤꯡ ꯑꯗꯨꯅ ꯄꯦꯟꯖꯔꯗꯨꯅ ꯅꯤꯡꯊꯧꯕꯨ ꯌꯥꯝꯅ ꯊꯥꯒꯠꯈꯤ꯫ ꯃꯇꯝ ꯑꯁꯤꯗ ꯅꯤꯡꯊꯧꯅ ꯂꯧꯃꯤꯁꯤꯡ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯅꯈꯣꯏꯕꯨ ꯑꯋꯥꯐꯝ ꯑꯁꯤꯗꯒꯤ ꯀꯟꯈ꯭ꯔꯤꯕꯁꯤ ꯕꯤꯔꯕꯜꯒꯤ ꯑꯁꯦꯡꯕ ꯂꯧꯁꯤꯡ ꯒ꯭ꯌꯥꯟꯅꯅꯤ꯫ ꯅꯈꯣꯏꯅ ꯊꯥꯒꯠꯀꯗꯕꯗꯤ ꯑꯩ ꯅꯠꯇꯦ, ꯕꯤꯔꯕꯜꯕꯨꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯅꯤꯡꯊꯧꯅ ꯕꯤꯔꯕꯜꯕꯨ ꯂꯧꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯊꯥꯒꯠꯈꯤ꯫ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨꯕꯨ ꯇꯥꯔꯒ ꯂꯧꯃꯤꯁꯤꯡ ꯑꯗꯨꯅ ꯕꯤꯔꯕꯜ ꯑꯃꯁꯨꯡ ꯅꯤꯡꯊꯧꯕу ꯌꯥꯝꯅ ꯊꯥꯒꯠꯈꯤ꯫ ꯋꯥꯔꯤꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯊꯪꯃꯨꯛꯀꯤ ꯑꯩꯅ ꯇꯥꯍꯟꯖꯒꯗꯧꯔꯤꯕ ꯋꯥꯔꯤꯁꯤꯒꯤ ꯃꯃꯤꯡꯅ ꯕꯤꯔꯕꯜꯕꯨ ꯀꯜꯂꯛꯆꯕ ꯃꯟꯇ꯭ꯔꯤ ꯑꯋꯥꯐꯝꯗ ꯇꯥꯕ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯅꯤꯡꯊꯧꯒꯤ ꯗꯔꯕꯥꯔ ꯐꯝꯕ ꯃꯇꯝꯗ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯃꯍꯥꯛꯀꯤ ꯂꯩꯔꯤꯕ ꯃꯟꯇ꯭ꯔꯤ ꯃꯌꯥꯝ ꯑꯗꯨꯕꯨ ꯆꯥꯡꯌꯦꯡꯅꯤꯡꯗꯨꯅ ꯑꯃꯨꯛꯁꯨ ꯄꯥꯈꯣꯡ ꯑꯃ ꯆꯟꯗꯨꯅ ꯁꯨꯝꯅ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯈꯤ, ꯏꯁꯤꯡ ꯍꯦꯛ ꯊꯛꯄꯒ ꯃꯥꯡꯈꯤꯕ ꯂꯣꯏꯈꯤꯕ ꯀꯔꯤꯅꯣ? ꯑꯁꯨꯝꯅ ꯍꯪꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯂꯩꯔꯤꯕ ꯃꯟꯇ꯭ꯔꯤꯁꯤꯡ ꯑꯗꯨꯗ ꯀꯅꯥꯅ ꯋꯥꯍꯪ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯍꯪꯈꯤ꯫ ꯅꯤꯡꯊꯧꯅ ꯍꯪꯂꯛꯂꯤꯕ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯕꯤꯔꯕꯜꯅ ꯈꯪꯂꯕꯁꯨ ꯃꯍꯥꯛ ꯉꯥꯏꯍꯥꯛ ꯄꯥꯎꯈꯨꯝ ꯄꯤꯗꯅ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩ꯫ ꯃꯍꯥꯛꯅ ꯄꯥꯎꯈꯨꯝ ꯑꯗꯨꯕꯨ ꯄꯤꯗꯅ ꯂꯩꯕꯒꯤ ꯃꯔꯝꯅ ꯀꯔꯤꯒꯨꯝꯕ ꯄꯥꯎꯈꯨꯝ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯁꯠ ꯂꯥꯎꯅ ꯄꯤꯊꯣꯛꯈ꯭ꯔꯕ ꯊꯣꯛꯂꯒꯗꯤ ꯗꯔꯕꯥꯔ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯟꯇ꯭ꯔꯤꯁꯤꯡꯅ ꯃꯈꯣꯏꯅ ꯄꯥꯎꯈꯨꯝ ꯑꯗꯨꯕꯨ ꯈꯨꯝꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯃꯈꯣꯏꯗ ꯄꯤꯗꯦ ꯍꯥꯏꯗꯨꯅ ꯈꯟꯈꯤꯅꯤ ꯈꯟꯕꯗꯒꯤꯅꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧꯅ ꯋꯥꯍꯪ ꯑꯗꯨꯕꯨ ꯍꯪꯈ꯭ꯔꯕꯒꯤ ꯃꯇꯨꯡ ꯗꯔꯕꯥꯔ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯟꯇ꯭ꯔꯤ ꯈꯨꯗꯤꯡꯃꯛꯅ ꯅꯤꯡꯊꯧꯅ ꯍꯪꯈ꯭ꯔꯤꯕ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝꯕꯨ ꯀꯔꯤ ꯑꯣꯏꯔꯕꯖꯥꯠꯅꯣ? ꯏꯁꯤꯡ ꯍꯦꯛ ꯊꯛꯄꯒ ꯃꯥꯡꯈꯤꯕꯕꯨ ꯀꯔꯤꯅꯣ? ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯇꯨꯃꯤꯟꯅ ꯈꯟꯗꯨꯅ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯈꯨꯝꯗꯅ ꯂꯩꯕ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧꯅ ꯕꯤꯔꯕꯜ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯕꯤꯔꯕꯜ, ꯑꯩꯅ ꯍꯪꯂꯤꯕ ꯋꯥꯍꯪ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯀꯔꯤꯅꯣ ꯍꯥꯏꯔꯨꯗꯅ? ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯕꯤꯔꯕꯜꯅ ꯈꯨꯝꯂꯛꯈꯤ, ꯏꯅꯤꯡꯊꯧꯅ ꯍꯪꯕꯤꯔꯤꯕ ꯋꯥꯍꯪ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝꯗꯤ ꯏꯁꯤꯡ ꯈꯧꯔꯥꯡꯕꯒꯤ ꯑꯋꯥꯕꯅꯤ꯫ ꯕꯤꯔꯕꯜꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨꯕꯨ ꯍꯦꯛ ꯇꯥꯕꯒ ꯅꯤꯡꯊꯧꯅ ꯌꯥꯝꯅ ꯄꯦꯟꯅ ꯅꯣꯛꯂꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯆꯨꯝꯃꯤ ꯕꯤꯔꯕꯜ, ꯅꯪꯅ ꯈꯪꯗꯕ ꯄꯥꯎꯈꯣꯡ ꯑꯃꯠꯇꯒꯤ ꯄꯥꯎꯈꯨꯝ ꯂꯩꯇꯦꯗ꯫ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯅ ꯕꯤꯔꯕꯜꯕꯨ ꯊꯥꯒꯠꯄꯗꯨ ꯇꯥꯔꯒ ꯕꯤꯔꯕꯜꯕꯨ ꯀꯜꯂꯛꯆꯕ ꯃꯟꯇ꯭ꯔꯤ ꯈꯔ ꯑꯃꯗꯤ ꯌꯥꯝꯅ ꯄꯦꯟꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯅꯈꯤ꯫ ꯃꯈꯣꯏꯅ ꯁꯨꯝꯅ ꯍꯥꯏꯅꯈꯤ, ꯀꯔꯤꯁꯨ ꯅꯠꯇꯕ ꯄꯥꯎꯈꯣꯡ ꯑꯃ ꯃꯍꯥꯛꯅ ꯐꯣꯡꯈ꯭ꯔꯒ ꯃꯍꯥꯛꯅ ꯁꯤꯡꯕ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯑꯄꯪꯕ ꯇꯥꯔꯕꯅꯤ ꯇꯧꯔꯤꯁꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯍꯥꯏꯅꯈ꯭ꯔꯕꯒꯤ ꯃꯇꯨꯡ ꯗꯔꯕꯥꯔ ꯐꯝꯕꯗꯨꯅ ꯂꯣꯏꯁꯤꯜꯂꯛꯇꯨꯅ ꯃꯟꯇ꯭ꯔꯤꯁꯤꯡꯅ ꯃꯌꯨꯝꯗ ꯍꯟꯅꯕꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯟꯇ꯭ꯔꯤ ꯑꯅꯤꯈꯛ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯅꯩ, ꯅꯤꯡꯊꯧ ꯀꯣꯅꯨꯡꯒꯤ ꯊꯕꯛ ꯀꯌꯥ ꯑꯃ ꯑꯩꯈꯣꯏꯅꯁꯨ ꯌꯦꯡꯁꯤꯜꯂꯤꯕꯅꯤ ꯇꯧꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯗ ꯏꯅꯤꯡꯊꯧꯅ ꯑꯩꯈꯣꯏꯕꯨ ꯗꯔꯕꯥꯔꯗ ꯑꯩꯈꯣꯏꯒꯤ ꯃꯤꯡ ꯄꯟꯗꯨꯅ ꯊꯥꯒꯠꯄꯤꯕ ꯂꯩꯈꯤꯗꯦ꯫ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯕꯤꯔꯕꯜꯗꯕꯨꯅꯤ ꯃꯍꯥꯛꯄꯨ ꯁꯣꯟꯗꯨꯅ ꯅꯤꯡꯊꯧꯅ ꯊꯥꯒꯠꯂꯤꯕꯁꯤ, ꯃꯁꯤꯁꯨ ꯀꯔꯤꯁꯨ ꯅꯠꯇꯕ ꯄꯥꯎꯈꯣꯡ ꯑꯃꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯄꯨ ꯑꯄꯪꯕ ꯇꯥꯍꯟꯈꯤꯕꯅꯤ, ꯑꯗꯨꯒ ꯄꯥꯎꯈꯣꯡ ꯑꯗꯨꯕꯨ ꯐꯣꯡꯂꯤꯕ ꯕꯤꯔꯕꯜꯅ ꯑꯁꯤꯡꯕ ꯑꯣꯏꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯂꯥꯛꯃꯤꯟꯅꯔꯤꯕ ꯅꯨꯄꯥ ꯑꯅꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯈꯨꯝꯂꯛꯈꯤ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯑꯆꯨꯝꯕꯅꯤ꯫ ꯗꯔꯕꯥꯔꯗ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯤꯡꯊꯧꯅ ꯕꯤꯔꯕꯜ ꯁꯣꯟꯕ ꯑꯃꯁꯨꯡ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯊꯥꯒꯠꯄꯁꯤꯕꯨ ꯇꯥꯔꯒ ꯑꯩꯁꯨ ꯄꯦꯜꯂꯕꯅꯤ꯫ ꯑꯩꯅ ꯈꯟꯕꯗ ꯕꯤꯔꯕꯜꯕꯨ ꯑꯃꯨꯛꯇꯪ ꯄꯥꯎꯈꯣꯡꯗ ꯃꯥꯏꯊꯤꯕ ꯄꯤꯔꯒꯗꯤ ꯕꯤꯔꯕꯜꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯦꯡꯕ ꯃꯟꯇ꯭ꯔꯤꯅꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯅ ꯈꯜꯂꯤꯕꯁꯤ ꯈꯟꯈꯤꯗꯕꯁꯨ ꯌꯥꯏ꯫ ꯁꯨꯝꯅ ꯃꯤꯑꯣꯏ ꯑꯗꯨꯅ ꯍꯥꯏꯔꯛꯄ ꯋꯥꯗꯨ ꯇꯥꯔꯒ ꯃꯍꯥꯛꯀ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯑꯃꯨꯛ ꯈꯨꯝꯂꯛꯈꯤ, ꯅꯪꯅ ꯈꯜꯂꯤꯕꯗꯨꯃꯛꯅꯤ ꯑꯩꯅ ꯈꯜꯂꯤꯕꯁꯤꯁꯨ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯑꯩꯅ ꯕꯤꯔꯕꯜꯅ ꯐꯣꯡꯕ ꯉꯝꯂꯔꯣꯏꯗꯕ ꯄꯥꯎꯈꯣꯡ ꯈꯔ ꯈꯜꯂꯗꯨꯅ ꯍꯌꯦꯡꯒꯤ ꯗꯔꯕꯥꯔ ꯐꯝꯕ ꯃꯇꯝꯗ ꯕꯤꯔꯕꯜꯗ ꯄꯥꯎꯈꯣꯡꯁꯤꯡ ꯑꯗꯨꯕꯨ ꯆꯟꯗꯨꯅ ꯃꯍꯥꯛꯄꯨ ꯅꯤꯡꯊꯧꯒꯤ ꯃꯃꯥꯡꯗ ꯃꯥꯏꯊꯤꯕ ꯄꯤꯒꯦ ꯌꯦꯡꯉꯨ꯫ ꯑꯁꯨꯝꯅ ꯃꯟꯇ꯭ꯔꯤ ꯑꯅꯤ ꯑꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅ ꯃꯥꯒꯤ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯕꯒꯤ ꯃꯇꯨꯡ ꯃꯊꯪ ꯅꯨꯃꯤꯠꯀꯤ ꯗꯔꯕꯥꯔ ꯐꯝꯕ ꯃꯇꯝꯗ ꯅꯤꯡꯊꯧꯅ ꯗꯔꯕꯥꯔꯗ ꯋꯥ ꯈꯟꯅꯕ ꯍꯧꯅꯕ ꯌꯥꯊꯪ ꯄꯤꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯗꯔꯕꯥꯔ ꯑꯗꯨꯗ ꯐꯝꯂꯤꯕ ꯃꯟꯇ꯭ꯔꯤ ꯑꯃꯅ ꯍꯧꯒꯠꯂꯛꯇꯨꯅ ꯅꯤꯡꯊꯧꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯏꯅꯤꯡꯊꯧ, ꯗꯔꯕꯥꯔ ꯑꯁꯤꯗ ꯈꯟꯅ ꯅꯩꯅꯕ ꯑꯁꯤ ꯍꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯅꯥꯏ ꯋꯥꯐꯝ ꯑꯃꯠꯇ ꯍꯥꯏꯖꯒꯦ꯫ ꯅꯤꯡꯊꯧꯅ ꯍꯥꯏꯌꯨ ꯀꯔꯤꯅꯣ? ꯑꯗꯨꯗꯒꯤ ꯅꯨꯄꯥꯗꯨꯅ ꯏꯅꯤꯡꯊꯧꯅ ꯉꯔꯥꯡ ꯍꯥꯏꯕꯤꯈꯤꯕꯗ ꯄꯥꯎꯈꯣꯡ ꯈꯨꯗꯤꯡꯃꯛꯀꯤ ꯄꯥꯎꯈꯨꯝ ꯕꯤꯔꯕꯜꯗ ꯂꯩ ꯍꯥꯏꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯏꯅꯤꯡꯊꯧꯅꯕꯨ ꯑꯌꯥꯕ ꯄꯤꯕꯤꯔꯒꯗꯤ ꯑꯩ ꯕꯤꯔꯕꯜꯗ ꯄꯥꯎꯈꯣꯡ 3 ꯈꯛ ꯆꯟꯖꯒꯦ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯕꯤꯔꯕꯜꯅ ꯑꯩꯅ ꯆꯟꯖꯒꯗꯧꯔꯤꯕ ꯄꯥꯎꯈꯣꯡꯁꯤꯡ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯈꯨꯝꯕ ꯉꯝꯗꯕ ꯊꯣꯛꯂꯒꯗꯤ ꯗꯔꯕꯥꯔ ꯑꯁꯤꯗ ꯕꯤꯔꯕꯜꯕꯨ ꯏꯅꯤꯡꯊꯧꯅ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯑꯃꯨꯛ ꯍꯟꯅ ꯊꯥꯒꯠꯄꯤꯗꯕ꯫ ꯈꯪꯍꯧꯗꯅ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯋꯥꯗꯨꯕꯨ ꯇꯥꯔꯒ ꯗꯔꯕꯥꯔ ꯑꯗꯨꯗ ꯐꯝꯂꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯅꯤꯡꯊꯧ ꯑꯃꯁꯨꯡ ꯕꯤꯔꯕꯜ ꯌꯥꯎꯅ ꯑꯉꯛꯄ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧꯅ ꯅꯨꯄꯥꯗꯨꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ,
Fare, nangna Birbal chaningliba pakhongsing adu karino habadu challu. Aina adugi ayaba pirabani. Ningthawna ayaba piraklaba matungda nupaduna amuksu sumna ningthawda hairakhi. Ningthaw pakhongsing asibu chandringaida nanai karigumba amutagasu haijage. Karigumba Birbalna aina changadawriba pakhongsing asibu phongma ngamdaba tholakade. Birbalna hojik leiriba mafam ningthawya chanba pautak loi mantri ki pham asidagi mahakpu handokpiba. Amuksu mantri adugi wadu taraga darbar adu leiriba mipum khudingmak adu ngakpa haibadu oinarami. Tanja aduda Birbalna mahaki phamdagi hawatuna ningthawda sumna wahang amakak hanglakhi. Ningthaw nanai aisu karigumba matang khangjage karigumba mantri asi wahang singi paukum aina chumna piba tholagade aingonda kari pibigani. Ningthawna khumi adu orabadi nangi leiriba mafam asi nangi sum oigani. Aduga nangna kari pami haibadusu aingonda haiba yagani. Ningthawgi wadu taraga Birbalna mu hairakhi ningthaw karigumba aina mahaki hangadoriba wahang asigi pakum chumna piba tholagade mantri asibu ningthau darbar asida mu khana lakhanbidaba masini aina haijaningba. Birbalgi wadu taraga ngasaigi mantri adu akiba phawkhi adubu mahakna amuksu thawna utuna sumna hairakhi. Birbalgi wafam asida ai yajai adubu aina haijaningba wafam amagasu leiri ningthawna hayu tasi nupaduna hairakhi ningthaw karigumba Birbal maithiba tholagana mahaku mahaki leiriba mafam sidagi hendoktuna lam asibu thadoktuna chatkhiba. Mantri adugi wadu taraga ningthaw yauna mipum khudingmak adu amuka suangakpa haibadu oirami. Nupadugi wadu tarba matung taba oina ningthawna Birbalda sumna wahang ama hanglakhi. Birbal haiba wafam asida nang yaningi yaningde haibadusu hayu. Birbalna khumi ningthaw ai wafam asida yajai. Birbalgi wadubu tarba matungda ningthawna mantri aduda mahakna Birbalda chaningliba pakhongsing adubu channaba khanghalli. Adudagi nupaduna pakhong chandrigi mamangda ningthawda sumna hairakhi. Ningthaw aina chanjagadawriba pakhongsing asigi pakhum chinna wahaina pibigadaba nachade potsak oina mitmangda utpigadabani. Nupadugi wadu taraga amuksu darbar aduda leiriba mipum khudingmak adu angakpa haibadu oirami. Makoina pukningda sumna khanai kari pakhong makpu oigadawriba mahakna changadawriba siba. Tanja asida ningthawge yaba lauraduna nupaduna pakhongsing chanba horakhi. Mapuroibana mahaki nupigi amuk phaba ukhirba saktam adu karino. Hairiba saktam adu darbar sida puduna lakadabani. Nupadugi wahang adu hek tabaga darbar adu leiriba mipum khudingmak adu murum sonaduna wahang adugi pakum khanba honakhi. Asidagi makha taraduna nupaduna anisuba pakhong amuk chanba horakhi. Masing khangdana mawa mapuroibana luhong lurabasu mahaki nupina masida handuna harauba asauba leitaba karino. Hairiba sisu posak oina darbar sida pubirakadabani. Andamuki pakhong asibu hek taruraba matungdasu darbar adugi mantri mayam adu amaga magonsinaduna challiba pakhong asigi pakum kari boramgadawriba haiduna makhoju tuminna khanba honarame. Sigi makha tarakpada mantri aduna mahaki ahum suba pakhong amuk chanba horakhi. Pokpa kuidringaidagina mapung phana chauraba phaba mapana machanupida piba aduga machanupisu mapasu kaplabasu luhonglaba matungda madubu amuk hanna machanupigi oiba phangdaba. Hayu masigi pakum karino aduga masibu posak oinasu utkadabani. Nupadugi wahangsing adubu tarba matungda Birbalna ningthawda sumna hairakhi ningthaw hangliba wahangsing asigi pakum posak oina utkadaba oibana posaksing asibu mafam asida puraknabagidamak nongmagi oiba matam aingonda pibiyu. Ningthawna nangna pamliba nongmagi matam adu lau adubu hayu nang posaksing adubu nongmagi manung asida darbar sida purakpa ngamgadara. Birbalna ngamgani ningthaw nanai madu ngamnaba honajage. Asumna Birbalna wahangsing adugi pakum pinabagidamak nongmagi oiba matam laukraba matung numit adugi ahing adu ningthaw tumba yakhide. Ningthawna ahing aduda tumdana matha sana leibadubu ubada mahaki maharanina kaidawbirabano haiduna hanglakhi. Ningthawna Birbalda chankiba pakhongsing adugi maramda hairaduna maharani aduda khanghalabagi matungda mahakna maharanida makha tana sumna hairakhi. Ngasigisidi mahausagumna pakhong chanba phongmakhaki wafam ama natte karigumba chankhriba pakhong adubu hainariba mawong aduda
ꯕꯤꯔꯕꯜꯅ ꯃꯇꯝ ꯆꯥꯅ ꯐꯣꯡꯕ ꯉꯝꯗ꯭ꯔꯒꯗꯤ ꯕꯤꯔꯕꯜ ꯃꯍꯥꯛꯀꯤ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗꯒꯤꯇ ꯅꯠꯇꯅ ꯂꯝ ꯑꯁꯤꯕꯨꯁꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯍꯥꯏꯗꯨꯅ ꯌꯥꯅꯈꯤꯕ ꯋꯥꯐꯝ ꯑꯗꯨꯅꯤ ꯑꯩꯕꯨ ꯇꯨꯝꯕ ꯌꯥꯍꯟꯗ꯭ꯔꯤꯕꯁꯤ꯫ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨꯕꯨ ꯇꯥꯔꯒ ꯃꯍꯥꯔꯥꯅꯤꯅ ꯅꯣꯛꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯏꯅꯤꯡꯊꯧꯗꯤ ꯕꯤꯔꯕꯜꯅ ꯄꯥꯎꯈꯣꯡꯁꯤꯡ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯃꯇꯝ ꯆꯥꯅ ꯄꯨꯔꯛꯄ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯄꯥꯈꯠꯄꯤꯔꯤꯕ ꯑꯣꯏꯔꯦ꯫ ꯑꯩꯕꯨ ꯍꯥꯏꯖꯧ ꯍꯥꯏꯔꯒꯗꯤ ꯏꯅꯤꯡꯊꯧ ꯀꯔꯤꯁꯨ ꯍꯦꯟꯅ ꯃꯊꯥ ꯁꯥꯕꯤꯔꯨꯅꯨ꯫ ꯕꯤꯔꯕꯜꯗꯤ ꯑꯣꯏꯊꯣꯛꯇꯕꯗꯒꯤ ꯑꯣꯏꯊꯣꯛꯇꯕ ꯁꯟ ꯂꯥꯕꯒꯤ ꯁꯪꯒꯣꯝ ꯐꯥꯎꯕ ꯄꯨꯔꯛꯄ ꯉꯝꯕ ꯃꯤꯑꯣꯏꯅꯤ꯫ ꯃꯍꯥꯛꯀꯤ ꯂꯧꯁꯤꯡ ꯒ꯭ꯌꯥꯟ ꯁꯤꯖꯤꯟꯅꯗꯨꯅ ꯆꯟꯈ꯭ꯔꯤꯕ ꯄꯥꯎꯈꯣꯡꯁꯤꯡ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯃꯇꯝ ꯆꯥꯅ ꯄꯨꯔꯛꯀꯅꯤ ꯍꯥꯏꯕ ꯑꯩꯅ ꯊꯥꯖꯩ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯗꯨꯅ ꯍꯧꯈ꯭ꯔꯕꯒꯤ ꯃꯇꯨꯡ ꯃꯊꯪꯃꯨꯛꯀꯤ ꯅꯨꯃꯤꯠꯀꯤ ꯗꯔꯕꯥꯔ ꯐꯝꯕ ꯃꯇꯝꯗ ꯃꯟꯇ꯭ꯔꯤ ꯑꯌꯥꯝꯕꯅ ꯗꯔꯕꯥꯔ ꯑꯗꯨꯗ ꯇꯤꯟꯗꯨꯅ ꯐꯝꯂꯕ ꯐꯥꯎꯕꯗ ꯕꯤꯔꯕꯜ ꯗꯔꯕꯥꯔ ꯑꯗꯨꯗ ꯂꯥꯛꯈꯤꯗꯦ꯫ ꯅꯤꯡꯊꯧꯅ ꯌꯥꯝꯅ ꯈꯧꯔꯥꯡꯅ ꯕꯤꯔꯕꯜꯕꯨ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯉꯔꯥꯡꯒꯤ ꯄꯥꯎꯈꯣꯡ ꯆꯟꯈꯤꯕ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯂꯦꯞꯈꯠꯂꯛꯂꯗꯨꯅ ꯅꯤꯡꯊꯧꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯏꯅꯤꯡꯊꯧ, ꯑꯩꯅ ꯈꯟꯕꯗ ꯗꯔꯕꯥꯔ ꯑꯁꯤ ꯍꯧꯕꯅ ꯐꯅꯤ ꯈꯜꯂꯤ꯫ ꯑꯩꯅ ꯆꯟꯈꯤꯕ ꯄꯥꯎꯈꯣꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝꯁꯤꯡ ꯕꯤꯔꯕꯜꯅ ꯄꯤꯕ ꯉꯝꯂꯔꯣꯏ ꯈꯟꯗꯨꯅ ꯏꯀꯥꯏꯕꯗꯒꯤ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯃꯍꯥꯛ ꯂꯝ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯝꯂꯒꯅꯤ ꯈꯜꯂꯤ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯅꯣꯡꯃꯒꯤ ꯃꯇꯝ ꯍꯧꯖꯤꯛꯁꯨ ꯂꯩꯔꯤ꯫ ꯕꯤꯔꯕꯜꯅ ꯋꯥꯍꯪꯁꯤꯡ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯃꯇꯝ ꯆꯥꯅ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯑꯩꯉꯣꯟꯗ ꯂꯩ꯫ ꯅꯤꯡꯊꯧꯅ ꯑꯁꯨꯝꯅ ꯍꯥꯏꯖꯔꯕꯁꯨ ꯄꯨꯛꯅꯤꯡꯗꯗꯤ ꯕꯤꯔꯕꯜꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯕꯨ ꯇꯧꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ パꯈꯠꯆꯈꯤ꯫ ꯑꯗꯨꯒ ꯂꯩꯔꯤꯕ ꯃꯟꯇ꯭ꯔꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯃꯟꯇ꯭ꯔꯤ ꯈꯔꯅ ꯕꯤꯔꯕꯜ ꯑꯗꯨ ꯍꯟꯗꯛꯇꯤ ꯃꯥꯏꯊꯤꯕ ꯁꯣꯏꯔꯔꯣꯏ, ꯃꯍꯥꯛ ꯂꯝ ꯑꯁꯤꯕꯨ ꯍꯟꯗꯨꯅ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯕꯨ ꯃꯥꯜꯂꯤ꯫ ꯑꯗꯨꯒ ꯕꯤꯔꯕꯜꯕꯨ ꯊꯥꯖꯕ ꯃꯟꯇ꯭ꯔꯤ ꯈꯔꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯅꯩ, ꯕꯤꯔꯕꯜ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯑꯔꯨꯕ ꯋꯥꯍꯪ ꯀꯌꯥꯒꯤ ꯄꯥꯎꯈꯨꯝ ꯄꯤꯈ꯭ꯔꯕ ꯃꯤꯑꯣꯏꯅꯤ꯫ ꯃꯍꯥꯛ ꯁꯣꯏꯗꯅ ꯃꯐꯝꯁꯤꯗ ꯑꯃꯨꯛ ꯂꯥꯛꯈꯤꯅꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯍꯥꯏꯅꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯅꯤꯡꯊꯧꯁꯨ ꯍꯥꯏꯐꯦꯠ ꯇꯥꯏ꯫ ꯅꯤꯡꯊꯧꯅ ꯍꯥꯏꯐꯝ ꯈꯪꯗꯅ ꯑꯁꯨꯝꯅ ꯕꯤꯔꯕꯜꯕꯨ ꯉꯥꯏꯗꯨꯅ ꯃꯊꯥ ꯁꯥꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯕꯤꯔꯕꯜꯅ ꯗꯔꯕꯥꯔ ꯑꯗꯨꯗ ꯃꯤꯑꯣꯏ 3 ꯄꯨꯗꯨꯅ ꯆꯪꯂꯛꯇꯨꯅ ꯅꯤꯡꯊꯧꯕꯨ ꯈꯨꯔꯨꯝꯃꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯧꯗ ꯕꯤꯔꯕꯜꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯉꯥꯏꯍꯥꯛ ꯊꯦꯡꯖꯈ꯭ꯔꯦ, ꯃꯗꯨꯒꯤꯗꯃꯛ ꯅꯅꯥꯏꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯕꯤꯔꯕꯜꯕꯨ ꯗꯔꯕꯥꯔ ꯑꯗꯨꯗ ꯎꯕ ꯃꯇꯝꯗ ꯅꯤꯡꯊꯧ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ꯫ ꯑꯗꯨꯕꯨ ꯕꯤꯔꯕꯜꯅ ꯗꯔꯕꯥꯔ ꯑꯗꯨꯗ ꯂꯥꯛꯄꯗꯨ ꯎꯕꯗ ꯋꯥꯍꯪ ꯍꯪꯈꯤꯕ ꯃꯟꯇ꯭ꯔꯤ ꯑꯗꯨꯗꯤ ꯑꯀꯤꯕ ꯄꯥꯈꯠꯄ ꯑꯃ ꯐꯥꯎꯈꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯅꯤꯡꯊꯧꯅ ꯕꯤꯔꯕꯜꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯕꯤꯔꯕꯜ, ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯪꯕꯨ ꯗꯔꯕꯥꯔ ꯑꯁꯤꯗ ꯎꯕꯒ ꯉꯁꯤ ꯅꯪꯕꯨ ꯗꯔꯕꯥꯔ ꯑꯁꯤꯗ ꯎꯕꯁꯤꯒ ꯌꯥꯝꯅ ꯈꯦꯠꯅꯩ꯫ ꯉꯁꯤ ꯑꯩꯅ ꯅꯪꯕꯨ ꯗꯔꯕꯥꯔ ꯑꯁꯤꯗ ꯎꯕꯁꯤ ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯏ꯫ ꯏꯅꯤꯡꯊꯧꯅ ꯍꯥꯏꯕꯤꯔꯤꯕꯗꯨ ꯅꯅꯥꯏ ꯑꯩꯒꯤꯗꯤ ꯂꯥꯏꯕꯛ ꯐꯕꯅꯤ꯫ ꯕꯤꯔꯕꯜꯅ ꯈꯨꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯈꯤ, ꯕꯤꯔꯕꯜ, ꯅꯪꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯤꯑꯣꯏ 3 ꯑꯁꯤꯅ ꯀꯅꯥ ꯀꯅꯥꯅꯣ? ꯕꯤꯔꯕꯜꯅ, ꯏꯅꯤꯡꯊꯧ, ꯑꯩꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯈꯣꯏ 3 ꯑꯁꯤꯒꯤ ꯃꯔꯛꯇꯒꯤ ꯅꯨꯄꯤ ꯑꯁꯤꯅ ꯂꯨꯈ꯭ꯔꯥꯕꯤꯅꯤ꯫ ꯑꯗꯨꯒ ꯅꯨꯄꯥ ꯑꯅꯤꯁꯤꯒꯤ ꯃꯔꯛꯇꯒꯤ ꯅꯨꯄꯥ ꯑꯃꯅ ꯃꯆꯥꯅꯨꯄꯤ ꯂꯨꯍꯣꯡꯕꯇ ꯉꯥꯏꯔꯤꯕ ꯃꯄꯥ ꯑꯃꯅꯤ꯫ ꯑꯗꯨꯒ ꯃꯤꯑꯣꯏ ꯑꯃꯁꯤꯅ ꯃꯤꯕꯨ ꯂꯨꯍꯣꯡꯕꯒꯤ ꯊꯕꯛ ꯇꯧꯕ ꯄꯟꯗꯤꯠ ꯑꯃꯅꯤ꯫ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯈꯤ, ꯕꯤꯔꯕꯜ, ꯃꯈꯣꯏꯁꯤꯡ ꯑꯁꯤꯒꯤ ꯋꯥꯀꯠꯁꯤꯡ ꯇꯥꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯉꯔꯥꯡ ꯃꯟꯇ꯭ꯔꯤꯅ ꯅꯪꯉꯣꯟꯗ ꯍꯪꯈꯤꯕ ꯋꯥꯍꯪꯁꯤꯡ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯅꯪꯉꯣꯟꯗ ꯂꯩꯔꯕ꯭ꯔꯥ? ꯑꯗꯨ ꯍꯥꯟꯅ ꯑꯃꯨꯛꯇꯪ ꯍꯥꯏꯌꯨ꯫ ꯕꯤꯔꯕꯜꯅ ꯍꯥꯏꯔꯛꯈꯤ, ꯏꯅꯤꯡꯊꯧ, ꯑꯩꯅ ꯄꯨꯖꯔꯛꯂꯤꯕ ꯃꯤꯑꯣꯏ 3 ꯑꯁꯤꯅ ꯉꯔꯥꯡꯒꯤ ꯆꯟꯕꯤꯈꯤꯕ ꯄꯥꯎꯈꯣꯡꯁꯤꯡ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝꯅꯤ꯫ ꯕꯤꯔꯕꯜꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯗꯔꯕꯥꯔ ꯑꯗꯨ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯀꯔꯤ ꯍꯥꯏꯕ? ꯃꯤꯑꯣꯏ 3 ꯑꯁꯤꯅ ꯀꯝꯗꯧꯅ ꯄꯥꯎꯈꯨꯝ ꯑꯣꯏꯒꯗꯧꯔꯤꯕ? ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯗ ꯈꯪꯅꯤꯡꯕ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯕꯤꯔꯕꯜꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯅꯤꯡꯊꯧꯁꯨ ꯒ꯭ꯌꯥꯟ ꯇꯥꯈꯤꯗꯦ꯫ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯕꯤꯔꯕꯜ,
ꯃꯔꯝꯗꯤ ꯃꯍꯥꯛ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯨꯍꯣꯡꯕ ꯀꯌꯥ ꯑꯃ ꯆꯠꯂꯕꯁꯨ ꯃꯁꯤꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯀꯔꯤꯃꯠꯇ ꯅꯨꯡꯉꯥꯏꯇꯕ ꯂꯩꯇꯦ꯫ ꯍꯟꯗꯨꯅ ꯂꯨꯍꯣꯡꯕ ꯆꯠꯂꯨꯕꯒꯤ ꯗꯈꯤꯅꯥ ꯐꯪꯉꯛꯄ ꯑꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯏ꯫ ꯕꯤꯔꯕꯜꯒꯤ ꯋꯥꯗꯨꯕꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧꯅ ꯌꯥꯝꯅ ꯄꯦꯟꯅ ꯅꯣꯛꯂꯗꯨꯅ ꯕꯤꯔꯕꯜꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯕꯤꯔꯕꯜ, ꯅꯪꯗꯤ ꯃꯈꯣꯏꯁꯤꯡ ꯑꯁꯤꯕꯨ ꯑꯣꯟꯊꯣꯛꯅ ꯍꯩꯅ ꯊꯤꯔꯨꯏꯗ꯫ ꯑꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯅꯤꯡꯊꯧꯅ ꯃꯟꯇ꯭ꯔꯤ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯪꯂꯛꯈꯤ, ꯍꯧꯖꯤꯛꯇꯤ ꯕꯤꯔꯕꯜꯅ ꯄꯤꯔꯤꯕ ꯄꯥꯎꯈꯨꯝ ꯑꯁꯤ ꯆꯨꯝꯃꯤ ꯂꯥꯜꯂꯤ ꯍꯥꯏꯕꯗꯨ ꯅꯪꯅ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯈꯪꯍꯜꯂꯨ꯫ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯈꯣꯟꯖꯦꯜ ꯇꯞꯂꯞꯅ ꯅꯤꯡꯊꯧꯗ ꯄꯥꯎꯈꯨꯝ ꯄꯤꯔꯛꯈꯤ, ꯕꯤꯔꯕꯜꯒꯤ ꯄꯥꯎꯈꯨꯝ ꯑꯁꯤ ꯆꯨꯝꯃꯤ ꯅꯤꯡꯊꯧ꯫ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧꯅ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯕꯤꯔꯕꯜꯅ ꯄꯥꯎꯈꯣꯡꯁꯤꯡ ꯑꯁꯤꯕꯨ ꯐꯣꯡꯂꯕꯅꯤꯅ ꯅꯪ ꯉꯁꯤꯗꯒꯤ ꯗꯔꯕꯥꯔ ꯑꯁꯤꯗ ꯂꯥꯛꯇꯕ ꯇꯥꯕꯅꯤ꯫ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯟꯇ꯭ꯔꯤ ꯑꯗꯨ ꯃꯔꯨ ꯂꯨꯛꯊꯅ ꯏꯀꯥꯏꯕꯒ ꯂꯣꯏꯅꯅ ꯀꯔꯤꯃꯠꯇ ꯈꯨꯝꯗꯅ ꯂꯩꯈꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯕꯤꯔꯕꯜꯅ ꯅꯤꯡꯊꯧꯗ ꯑꯁꯨꯝꯅ ꯍꯥꯏꯖꯔꯛꯈꯤ, ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯃꯍꯥꯛꯄꯨ ꯗꯔꯕꯥꯔ ꯑꯁꯤꯗ ꯂꯥꯛꯇꯅꯕ ꯋꯥꯐꯝ ꯑꯗꯨ ꯍꯥꯏꯕꯤꯒꯅꯨ꯫ ꯑꯩꯅ ꯍꯥꯟꯅ ꯃꯃꯥꯡꯗ ꯍꯥꯏꯖꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯑꯩꯅ ꯍꯧꯖꯤꯛ ꯑꯃꯨꯛ ꯍꯟꯗꯣꯛꯆꯒꯦ꯫ ꯆꯟꯈꯤꯕ ꯄꯥꯎꯈꯣꯡ ꯈꯔꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛꯄꯨ ꯊꯕꯛꯇꯒꯤ ꯂꯧꯊꯣꯛꯄ ꯍꯥꯏꯕꯁꯤ ꯃꯁꯤ ꯆꯨꯝꯃꯤ ꯍꯥꯏꯗꯨꯅ ꯑꯩ ꯈꯟꯖꯗꯦ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯗꯔꯕꯥꯔ ꯑꯁꯤꯗ ꯂꯩꯇꯕ ꯊꯣꯛꯂꯒꯗꯤ ꯁꯤꯒꯨꯝꯕ ꯄꯥꯎꯈꯣꯡ ꯅꯨꯡꯉꯥꯏꯕ ꯀꯌా ꯑꯃ ꯆꯟꯅꯅꯕ ꯑꯃꯁꯨꯡ ꯃꯗꯨꯕꯨ ꯑꯩꯅ ꯐꯣꯡꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨꯁꯨ ꯂꯩꯔꯔꯣꯏ꯫ ꯍꯧꯖꯤꯛꯁꯨ ꯑꯩꯒꯤ ꯑꯄꯥꯝꯕ ꯑꯃ ꯍꯥꯏꯖꯧ ꯍꯥꯏꯔꯒꯗꯤ ꯆꯟꯈ꯭ꯔꯤꯕ ꯄꯥꯎꯈꯣꯡꯁꯤꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ಮꯐꯝ ꯑꯁꯤꯗ ꯄꯨꯖꯔꯛꯂꯤꯕ ಮಿಯೋಯ ಅಹುಂ ಅಸಿದ ಪಾಖೋಂಗ್ ಅಸಿಬು ಚನ್ಬಿꯈ꯭ರಿꯕ ಮಂತ್ರಿ ಅಸಿನ ಮಿಯೋಯ ಅಹುಂ ಅಸಿನ ದರ್ಬಾರ್ ಅಸಿದ ಲಾಕ್ಪꯒꯤ ಅವಾಮನ್ ꯑꯣꯏꯅ ꯄꯩꯁꯥ ꯃꯌꯦꯛ ꯌꯥꯡꯈꯩꯗ ꯄꯤꯍꯟꯅꯤꯡꯉꯤ꯫ ꯕꯤꯔꯕꯜꯒꯤ ꯋꯥꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧꯅ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏ ꯑꯍꯨꯝ ꯑꯗꯨꯗ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯄꯩꯁꯥ ꯃꯌꯦꯛ ꯌꯥꯡꯈꯩ ꯄꯤꯍꯟꯈꯤ꯫ ꯕꯤꯔꯕꯜꯕꯨ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯨꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯍꯟꯗꯨꯅ ꯋꯥꯐꯝꯗ ꯇꯥꯈꯤ꯫ ꯃꯊꯪꯃꯨꯛꯀꯤ ꯑꯩꯅ ꯇꯥꯍꯟꯖꯒꯗꯧꯔꯤꯕ ꯋꯥꯔꯤꯁꯤꯒꯤ ꯃꯃꯤꯡꯅ ꯕꯤꯔꯕꯜꯅ ꯁꯅꯥ ꯂꯨꯄꯥ ꯂꯧꯕ ꯆꯠꯄ꯫ ꯅꯤꯡꯊꯧ ꯑꯛꯕꯔ ꯑꯃꯁꯨꯡ ꯕꯤꯔꯕꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯃꯔꯤ ꯑꯁꯤ ꯅꯤꯡꯊꯧ ꯑꯃꯁꯨꯡ ꯃꯟꯇ꯭ꯔꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯃꯔꯤ ꯑꯗꯨꯗꯒꯤ ꯀꯥ ꯍꯦꯟꯅ ꯆꯦꯠꯁꯤꯟꯕ ꯃꯔꯨꯞ ꯑꯃꯒꯤ ꯃꯇꯧꯒꯨꯝꯅ ꯇꯧꯏ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯅꯤꯡꯊꯧꯒꯤ ꯗꯔꯕꯥꯔ ꯐꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯟꯇ꯭ꯔꯤ ꯑꯌꯥꯝꯕ ꯃꯥꯒꯤ ꯌꯨꯝꯗ ꯍꯟꯅꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯕꯤꯔꯕꯜꯗꯤ ꯀꯣꯟꯊꯅ ꯂꯩꯍꯧꯗꯨꯅ ꯅꯤꯡꯊꯧꯒ ꯂꯣꯏꯅꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯗꯨꯅ ꯄꯥꯜꯂꯤꯕ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯆꯥꯎꯈꯠꯅꯕꯒꯤ ꯃꯔꯝꯗ ꯋꯥ ꯀꯌꯥ ꯑꯃ ꯇꯥꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯑꯛꯕꯔꯒ ꯕꯤꯔꯕꯜꯒꯅ ꯃꯟꯇ꯭ꯔꯤ ꯃꯌꯥꯝꯅ ꯃꯌꯨꯝ ꯍꯟꯅꯕ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯍꯧꯕꯗꯨ ꯎꯕꯗ ꯈꯔ ꯑꯍꯜ ꯑꯣꯏꯔꯕ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯃꯟꯇ꯭ꯔꯤ ꯑꯃꯅ ꯂꯥꯞꯂꯞꯅ ꯎꯈꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄ ꯃꯊꯪ ꯅꯨꯃꯤꯠꯀꯤ ꯗꯔꯕꯥꯔ ꯐꯝꯕ ꯃꯇꯝꯗ ꯅꯤꯡꯊꯧ ꯑꯛꯕꯔꯒ ꯕꯤꯔꯕꯜꯒꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯇꯝꯗ ꯎꯈꯤꯕ ꯑꯍꯜ ꯑꯣꯏꯔꯕ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯃꯤꯑꯣꯏ ꯑꯃꯕꯨ ꯄꯨꯗꯨꯅ ꯗꯔꯕꯥꯔ ꯑꯗꯨꯗ ꯂꯥꯛꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯛꯄꯗꯨꯕꯨ ꯎꯕꯗ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯄꯨꯔꯛꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯕꯨ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯈꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯍꯜ ꯑꯣꯏꯔꯕ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯈꯨꯝꯂꯛꯈꯤ, ꯏꯅꯤꯡꯊꯧ, ꯑꯩꯅ ꯄꯨꯖꯔꯛꯂꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯖꯃꯨꯅꯥ ꯇꯨꯔꯦꯟꯗ ꯅꯨꯡꯇꯤꯒꯤ ꯏꯔꯨꯞꯇꯨꯅ ꯉꯥ ꯐꯥꯕꯒꯤ ꯊꯕꯛ ꯇꯧꯖꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯌꯥꯝꯅ ꯉꯛꯄ ꯋꯥꯐꯝ ꯑꯃꯅ ꯃꯍꯥꯛꯅ ꯖꯃꯨꯅꯥ ꯇꯨꯔꯦꯟꯗ ꯏꯔꯨꯞꯂꯒ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯏꯁꯤꯡ ꯃꯅꯨꯡꯗꯒꯤ ꯊꯣꯔꯛꯄ ꯃꯇꯝꯗ ꯁꯅꯥꯒꯤ ꯄꯩꯁꯥ ꯃꯌꯦꯛ ꯃꯌꯣꯝ ꯑꯃ ꯄꯨꯗꯨꯅ ꯍꯦꯛꯇꯃꯛ ꯊꯣꯔꯛꯏ꯫ ꯑꯍꯜ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯗꯔꯕꯥꯔ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯅꯤꯡꯊꯧ ꯌꯥꯎꯅ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛꯅꯁꯨ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯊꯥꯖꯅꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯏꯆꯝ ꯆꯝꯕ ꯃꯤꯑꯣꯏ ꯑꯃ ꯅꯠꯇꯦ, ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯐꯝꯅꯥꯏꯕ, ꯏꯁꯂꯥꯝ ꯂꯥꯏꯅꯤꯡꯒꯤ ꯃꯔꯝꯗ ꯈꯪꯕ ꯍꯩꯕ, ꯃꯤꯕꯨ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯄꯨꯕ ꯉꯝꯕ, ꯙꯔꯃꯒꯤ ꯃꯔꯝꯗ ꯃꯨꯟꯅ ꯈꯪꯂꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯑꯍꯜ ꯑꯗꯨꯅ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯃꯈꯥ ꯇꯥꯗꯨꯅ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯛꯈꯤ, ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯏꯅꯤꯡꯊꯧꯅ ꯍꯦꯟꯅ ꯊꯥꯖꯅꯕꯒꯤꯗꯃꯛ, ꯄꯔꯃꯥꯟ ꯑꯣꯏꯅꯕꯒꯤꯗꯃꯛ ꯅꯨꯄꯥꯁꯤꯅ ꯐꯪꯂꯛꯄ ꯁꯅꯥꯒꯤ ꯄꯩꯁꯥ ꯃꯌꯣꯝ ꯑꯃ ꯏꯅꯤꯡꯊꯧꯗ ꯎꯠꯆꯒꯦ ꯍꯥꯏꯗꯨꯅꯁꯨ ꯄꯨꯖꯔꯛꯂꯤ꯫ ꯁꯅꯥ ꯃꯌꯦꯛ ꯌꯥꯎꯔꯕ ꯄꯩꯁꯥ ꯃꯌꯣꯝ ꯑꯗꯨꯕꯨ ꯍꯥꯡꯗꯣꯛꯇꯨꯅ ꯅꯤꯡꯊꯧꯗ ꯌꯦꯡꯍꯜꯂꯤ꯫ ꯄꯩꯁꯥ ꯃꯌꯣꯝ ꯑꯗꯨꯕꯨ ꯎꯕ ꯃꯇꯝꯗ ꯅꯤꯡꯊꯧ ꯌꯥꯎꯅ ꯗꯔꯕꯥꯔ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯅꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯉꯥ ꯐꯥꯕ ꯃꯤꯑꯣꯏ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯍꯥꯏꯌꯨ, ꯅꯪꯅ ꯄꯩꯁꯥ ꯃꯌꯣꯝ ꯑꯁꯤꯕꯨ ꯀꯝꯗꯧꯅ ꯏꯁꯤꯡ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯐꯪꯂꯛꯄꯅꯣ ꯍꯥꯏꯕꯗꯨ ꯁꯦꯡꯅ ꯇꯝꯃꯨ꯫ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯉꯁꯥꯏꯒꯤ ꯑꯍꯜ ꯑꯣꯏꯔꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯍꯟꯗꯨꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯈꯤ, ꯏꯅꯤꯡꯊꯧ, ꯑꯩꯅ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯊꯤꯒꯠꯆꯗꯨꯅ ꯈꯪꯖꯔꯦ꯫ ꯑꯗꯨꯗꯤ ꯖꯃꯨꯅꯥ ꯇꯨꯔꯦꯟ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯏꯌꯥꯏ ꯑꯣꯏꯕ ꯃꯐꯝꯗ ꯃꯤꯅ ꯈꯪꯅꯗꯕ ꯑꯔꯣꯠꯄ ꯊꯣꯡ ꯑꯃ ꯄꯥꯜꯂꯤ꯫ ꯍꯥꯏꯔꯤꯕ ꯊꯣꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯃꯜ ꯌꯥꯝꯂꯕ ꯁꯅꯥ ꯂꯨꯄꯥ ꯃꯅꯤ ꯃꯨꯛꯇꯥꯅ ꯄꯤꯛ ꯊꯟꯗꯨꯅ ꯂꯩ꯫ ꯑꯗꯨꯕꯨ ꯂꯨꯔꯤꯕ ꯋꯥꯐꯝ ꯑꯃꯗꯤ ꯂꯩ꯫ ꯅꯤꯡꯊꯧꯅ ꯀꯔꯤꯅꯣ ꯑꯃꯨꯛꯇꯪ ꯍꯥꯏꯌꯨ꯫
नुपादुना मखा तारखी इनिंगथौ हाइरिबा अरोटपा मीना खंगनत्रबा थोंग अदुबो मिओय अमन हेक चत्तुना हेक हंगहलुबा याबा थोंग अमा नत्ते हाइरिबा थोंग असी संस्कृत पु यामना मुन्ना खंगलबा मिओय खक्तनमक hanghanba ngangmani iningthau maramdi thong aduba hangbai waron sing adu sanskrit ki lon de iduna thong adu yawbagini ahal adugi wadu taraga birbal na sumna hal adu hanglakhe maulana ibungo aina khangjaningli bade thong aduna lon duna huji phawu leiraga kamdauna nga phaba mioi sina paisa mayo masibu puduna thorokkhrebano ahan duna khumlakhe mahana phangakliba sana sing asidi hairiba thong adu ki makhongda ngaiduna leiba matamda Sanana chap thalaba thong adudagi pathorakpa sana mayek khara aduni Sanskrit ki gyan yaudaba mioi amana mapham aduda karigumba manungda changkhraba tholagade mapham adudagi punchi chupagi oina thorakpa ngamloi aduga Sanskrit pu munna chumna khangba mioi oragana thong aduba soidana hanghanba ngamgani aduga hariba thong sipa mungtang hangkhiba tholagade lam asida sana lupa ge wadapa ama phau leiroi Nupa du wadu taraga ningthawna sumna mu hairakhe aina khangmodadi hairiba mafam aduda yamna tamthiba gambir sing lei haiduna tai gambir sing aduna kamdauba ningthawi wadu bu taraga ahal loirba mioi aduna mu hairakhe iningthaw madugi upaisu nga phaba sida leijai Podyan kayani yana aduna semlaba khusem gi oiraba thau sibu mahana hakchang pummar tairaba matungda gambir leiba mafam aduda irupa matamda gambir mata mahaki manakta lakpa ngamde si harduna asem bidak li amasu puthoraktuna ningthauda utli sigi tungda ningthauna sumna mu hairakhi hojikti mafam aduda changbu yu paisu leirabanina kanabu thaduna yamkraba sana lupa mani mukta adubu mafam aduda gi lakthorakpa ngamgani Ningthawna dumna haiba wadu taraga ahal loirba mioi aduna muksu makha tana sumna hairakhi iningthaw adugida mukpu karibu hena khanbirugani mafam masida chatpa ngamba khwaidagi matik chaba mioi ama haragadi madu birbalni darbar sida leiriba mantri sing asigi maraktagi khwaidagi sanskrit pu munna khangba haiba mioi adudi birbal khaktane masita sunnate birbaldi mahaki Loushing gyan khudingmapu matam chan sijinaba ngamba yamna singba mioi amani nupa dugi wadu taraga ningthawna birbalda sumna mu hairakhi birbal hairiba turen manung asida changduna turen manung asida leiriba road pathong asibo masiba hangdokpagi thabaga sinang ngamgadra nang nangamoi harabasu karisu kaide ningthawgi wadu taraga birbalna khumlakhi iningthaw nanai ngamnabu honajage Ningthawna phare adudi birbal hayengmak nangna mafam aduda chattuna arot pathong adubu hangnaba honagadabani aina thajai nangna soidena thabaga sibu mai pakna pangthokpa ngamgani haiduna ningthawgi wadubu taraga birbal namung ningthawda sumna haijarakhe iningthaw nanaida nongmagi matam pibiyu mafam aduda chatringai mangjaunana aina mafam aduda changmada kanagadaba sanskrit ki oiba maramda khara thijil laksin tawjakhe Siharaduna Birbalna ningthawdagi nongmagi oiba matam lawki Birbalna nongmagi oiba matam adubu lawkhrabagi matung Birbalbu jamuna turena adu chongthaduna manung adu leiriba arot pathong adubu hangnabagi damak ningthawni yathang pikhi sumna ningthawi yathangi matungina Birbal ising manung aduda chongthakhi asigi matung tarakpa nongmani ni hawkhrabagi matung ningthawi darbar phama matamda ningthaw Akbarna Birbal adubu nongmani ni di sujilakle hauji phawba mahakna halaktribasibu ningthawgi wadubu taraga ahal lorba mantri duna khumlakhi iningthaw karimata su pakhatpirunu Birbal tekte gaidana soidana halakhigani Birbal bu thajaba mantri amana mu hairakhi iningthaw ka hena nungsa thibirunu Birbal di mahaki Loushingna khudong thiba kayabu maithiba piba ngama mihoini asumna hainaringai tanja sida Ningthawi darbar da Birbalna changlakpadu ubada darbar da leiriba mipum khudingmak yamna haraunarami adubu ngasaigi ahal loirba mantri adu khaktangdi pakhatpa phawrami Birbal bu hek uba matam aduda ningthawna yamna khangningna hanglakhi hayu Birbal nangi khongchattu kamdaurakhi nangonda khudong thiba soya ngam ama phaw yaudi ko
ꯕꯤꯔꯕꯜꯅ ꯃꯍꯥꯛꯀꯤ ꯈꯣꯡꯆꯠ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯛꯈꯤ ꯍꯥꯏꯗꯨꯅ ꯇꯝꯂꯕ ꯃꯇꯨꯡ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯐꯤꯒꯥꯎꯅꯨꯡꯗꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯑꯇꯥꯡꯕ ꯃꯅꯤ ꯑꯃꯕꯨ ꯄꯨꯊꯣꯔꯛꯇꯨꯅ ꯅꯤꯡꯊꯧꯗ ꯈꯨꯠꯁꯤꯟꯅꯩ꯫ ꯃꯅꯤ ꯑꯗꯨꯕꯨ ꯎꯕ ꯃꯇꯝꯗ ꯅꯤꯡꯊꯧ ꯑꯃꯁꯨꯡ ꯗꯔꯕꯥꯔ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯌꯥꯝꯅ ꯉꯛꯅꯈꯤ꯫ ꯑꯁꯤꯗꯒꯤ ꯅꯤꯡꯊꯧꯅ ꯕꯤꯔꯕꯜꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯕꯤꯔꯕꯜ, ꯅꯪꯅ ꯆꯠꯂꯨꯕ ꯈꯣꯡꯆꯠ ꯑꯗꯨꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯗ ꯇꯝꯃꯨ꯫ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨꯕꯨ ꯇꯥꯔꯒ ꯕꯤꯔꯕꯜꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯏꯅꯤꯡꯊꯧ, ꯇꯨꯔꯦꯟ ꯃꯅꯨꯡ ꯑꯗꯨꯗ ꯂꯩꯕ ꯑꯔꯣꯠꯄ ꯊꯣꯡꯖꯥꯎ ꯑꯃꯕꯨꯗꯤ ꯑꯩꯅ ꯍꯥꯡꯗꯣꯛꯆꯕ ꯉꯝꯖꯔꯛꯂꯦ꯫ ꯍꯥꯏꯔꯤꯕ ꯊꯣꯡ ꯑꯁꯤꯕꯨ ꯍꯦꯛ ꯍꯥꯡꯗꯣꯛꯆꯔꯨꯕ ꯃꯇꯝꯗ ꯃꯅꯨꯡꯗ ꯑꯇꯥꯡꯕ ꯅꯨꯡ ꯃꯈꯜ ꯀꯌꯥ ꯑꯃ ꯂꯩꯍꯧꯏ꯫ ꯃꯗꯨꯒꯤ ꯁꯥꯈꯤ ꯈꯨꯗꯝ ꯑꯣꯏꯅ ꯅꯅꯥꯏꯅ ꯄꯨꯖꯔꯛꯂꯤꯕ ꯅꯨꯡ ꯑꯗꯨꯅꯤ꯫ ꯑꯗꯨꯕꯨ ꯑꯅꯤꯁꯨꯕ ꯊꯣꯡ ꯑꯗꯨꯗꯤ ꯎꯔꯗꯨ ꯃꯌꯦꯛꯇ ꯏꯕ ꯑꯣꯏꯕꯅ ꯃꯗꯨꯕꯨ ꯄꯥꯗꯨꯅ ꯊꯣꯡ ꯑꯗꯨꯕꯨ ꯍꯥꯡꯗꯣꯛꯆꯕ ꯉꯝꯖꯔꯛꯇ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯑꯅꯤꯁꯨꯕ ꯊꯣꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗꯅꯤ ꯑꯇꯥꯡꯕ ꯄꯣꯠꯆꯩ ꯀꯌꯥ ꯑꯃ ꯌꯥꯎꯔꯤꯕꯁꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯅꯤꯁꯨꯕ ꯊꯣꯡ ꯑꯁꯤꯕꯨ ꯍꯥꯡꯗꯣꯛꯅꯕꯒꯤꯗꯃꯛ ꯃꯐꯝ ꯑꯗꯨꯒꯤ ꯃꯔꯝꯗꯁꯨ ꯍꯦꯟꯅ ꯈꯪꯂꯕ ꯃꯟꯇ꯭ꯔꯤ ꯃꯧꯂꯥꯅꯥꯕꯨ ꯑꯃꯨꯛ ꯃꯐꯝ ꯑꯗꯨꯗ ꯊꯥꯕꯤꯌꯨ꯫ ꯕꯤꯔꯕꯜꯒꯤ ꯋꯥꯗꯨꯕꯨ ꯇꯥꯔꯒ ꯅꯤꯡꯊꯧꯅ ꯑꯍꯜ ꯑꯣꯏꯔꯕ ꯃꯟꯇ꯭ꯔꯤ ꯑꯗꯨꯗ ꯍꯥꯏꯔꯛꯈꯤ, ꯃꯟꯇ꯭ꯔꯤ ꯃꯧꯂꯥꯅꯥ, ꯍꯌꯦꯡꯃꯛ ꯅꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯇꯨꯅ ꯑꯅꯤꯁꯨꯕ ꯊꯣꯡ ꯑꯗꯨꯕꯨ ꯍꯥꯡꯍꯟꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨꯕు ꯇꯥꯔꯒ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯏꯅꯤꯡꯊꯧ, ꯑꯩꯗꯤ ꯑꯍꯟꯒ ꯑꯣꯏꯔꯛꯄꯁꯤꯗ ꯃꯐꯝ ꯑꯗꯨꯗ ꯆꯠꯄꯗꯤ ꯈꯔ ꯋꯥꯅ ꯊꯣꯛꯀꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯆꯠꯄ ꯍꯥꯏꯕꯁꯤ ꯒ꯭ꯌꯥꯟ ꯂꯧꯁꯤꯡꯇ ꯅꯠꯇꯅ ꯄꯥꯡꯒꯜ ꯁꯛꯇꯤꯒꯤꯁꯨ ꯗꯔꯀꯥꯔ ꯑꯣꯏ꯫ ꯑꯍꯜ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯕꯤꯔꯕꯜꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯧꯂꯥꯅꯥ, ꯅꯪꯉꯣꯟꯗ ꯌꯥꯎꯔꯤꯕ ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯂꯣꯏꯅꯁꯨ ꯆꯦꯜꯂꯕ ꯃꯁꯥ ꯃꯎꯁꯨ ꯐꯔꯕ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯑꯣꯏꯅ ꯃꯐꯝ ꯑꯗꯨ ꯊꯥꯕꯅ ꯐꯔꯒꯅꯤ꯫ ꯕꯤꯔꯕꯜꯅ ꯑꯁꯨꯝꯅ ꯍꯥꯏꯕ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧꯅ ꯃꯈꯥ ꯇꯥꯔꯛꯈꯤ, ꯕꯤꯔꯕꯜꯅ ꯍꯥꯏꯕꯒꯨꯝ ꯅꯪꯒꯤ ꯃꯧꯂꯥꯅ ꯇꯝꯂꯤꯕ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯗꯨ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯆꯠꯅꯕꯒꯤ ꯃꯉꯣꯟꯗ ꯒꯨꯟ ꯂꯣꯏꯅ ꯆꯦꯜꯂꯤ꯫ ꯃꯔꯝ ꯑꯁꯤꯅ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯗꯨ ꯆꯠꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯅ ꯂꯩꯅꯕ ꯅꯪꯅ ꯈꯔ ꯈꯪꯍꯜꯂꯨ꯫ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯉꯁꯥꯏꯒꯤ ꯃꯧꯂꯥꯅ ꯑꯍꯜ ꯑꯣꯏꯔꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯅꯤꯡꯊꯧꯗ ꯀꯞꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯖꯔꯛꯈꯤ, ꯏꯅꯤꯡꯊꯧ, ꯇꯨꯔꯦꯟ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯔꯣꯠꯄ ꯊꯣꯡ ꯑꯃ ꯐꯥꯎꯕ ꯂꯩꯕ ꯅꯠꯇꯦ꯫ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯑꯩꯅ ꯁꯥꯖꯤꯟꯗꯨꯅ ꯍꯥꯏꯖꯤꯟꯖꯕꯃꯛꯇꯅꯤ꯫ ꯑꯁꯤꯒꯤꯗꯃꯛ ꯑꯩꯕꯨ ꯑꯃꯨꯛꯇꯪ ꯉꯥꯛꯄꯤꯌꯨ꯫ ꯑꯁꯨꯝꯅ ꯅꯨꯄꯥꯗꯨꯅ ꯑꯁꯦꯡꯕ ꯋꯥꯗꯨ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯗꯔꯕꯥꯔ ꯑꯗꯨꯗ ꯇꯤꯜꯂꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧꯅ ꯈꯔ ꯁꯥꯎꯔꯞ ꯇꯧꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯧꯂꯥꯅ, ꯅꯍꯥꯛꯅ ꯑꯆꯨꯝꯕ ꯅꯪꯅ ꯂꯣꯠꯁꯤꯜꯂꯤꯕ ꯋꯥ ꯈꯨꯗꯤꯡꯃꯛ ꯍꯧꯖꯤꯛꯃꯛ ꯑꯩꯉꯣꯟꯗ ꯍꯥꯏꯒꯗꯕꯅꯤ꯫ ꯅꯠꯇ꯭ꯔꯕꯗꯤ ꯑꯍꯜ ꯑꯣꯏꯖꯔꯕꯁꯨ ꯅꯪ ꯆꯩꯔꯥꯛ ꯁꯣꯏꯗꯅ ꯐꯪꯒꯅꯤ꯫ ꯑꯗꯨꯗꯒꯤ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥꯗꯨꯅ ꯍꯥꯏꯕ ꯍꯧꯔꯛꯈꯤ, ꯏꯅꯤꯡꯊꯧ, ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯑꯩꯅ ꯕꯤꯔꯕꯜ ꯑꯃꯁꯨꯡ ꯏꯅꯤꯡꯊꯧꯒꯤ ꯂꯩꯅꯔꯤꯕ ꯑꯆꯦꯠꯄ ꯃꯔꯤ ꯑꯗꯨꯕꯨ ꯀꯂꯛꯆꯔꯨꯕꯗꯒꯤ ꯕꯤꯔꯕꯜꯕꯨ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯇꯅꯕ ꯈꯨꯖꯤꯟ ꯊꯧꯔꯥꯡ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯁꯤꯟꯖꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯕꯤꯔꯕꯜꯅ ꯃꯍꯥꯛꯀꯤ ꯂꯧꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯗꯔꯕꯥꯔ ꯑꯁꯤꯗ ꯇꯦꯛꯇ ꯀꯥꯏꯗꯅ ꯍꯜꯂꯛꯂꯕ ꯃꯇꯨꯡ ꯑꯩꯅ ꯃꯍꯥꯛꯀꯤꯗꯃꯛ ꯊꯥꯈꯤꯕ ꯂꯥꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯑꯩꯕꯨ ꯊꯨꯍꯟꯅꯕ ꯍꯣꯠꯅꯈꯤꯕꯅꯤ꯫ ꯃꯁꯤꯒꯤꯗꯃꯛ ꯑꯩꯕꯨ ꯑꯃꯨꯛꯇꯪ ꯉꯥꯛꯄꯤꯌꯨ꯫ ꯅꯨꯄꯥꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧꯅ ꯁꯥꯎꯔꯞꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯪꯂꯛꯈꯤ, ꯉꯥ ꯐꯥꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯔꯝꯗꯁꯨ ꯑꯆꯨꯝꯕ ꯋꯥꯁꯤꯡ ꯑꯗꯨ ꯅꯪꯅ ꯑꯩꯈꯣꯏꯗ ꯍꯥꯏꯌꯨ꯫ ꯑꯗꯨꯗꯒꯤ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯏꯅꯤꯡꯊꯧ, ꯉꯥ ꯐꯥꯕ ꯉꯥꯃꯤ ꯅꯨꯄꯥ ꯑꯗꯨꯁꯨ ꯑꯩꯅ ꯃꯉꯣꯟꯗ ꯄꯩꯁꯥ ꯃꯌꯦꯛ 50 ꯄꯤꯗꯨꯅ ꯑꯩꯅ ꯃꯉꯣꯟꯗ ꯋꯥ ꯈꯨꯗꯤꯡꯃꯛ ꯑꯗꯨꯕꯨ ꯇꯥꯛꯇꯨꯅ ꯍꯩꯍꯟꯈꯤꯕꯃꯛꯇꯅꯤ꯫ ꯃꯁꯤ ꯃꯍꯥꯛꯀꯤ ꯃꯔꯥꯟ ꯅꯠꯇꯦ, ꯑꯩꯅ ꯇꯧꯖꯔꯨꯕꯒꯤ ꯏꯔꯥꯟꯃꯛꯇꯅꯤ꯫ ꯋꯥ ꯈꯨꯗꯤꯡꯃꯛ ꯑꯗꯨꯕꯨ ꯈꯪꯂꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧꯅ ꯑꯍꯜ ꯑꯣꯏꯔꯕ ꯃꯟꯇ꯭ꯔꯤ ꯑꯗꯨꯗ ꯌꯥꯝꯅ ꯁꯥꯎꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯅꯍꯥꯛꯅ ꯍꯟꯗꯛ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯉꯥꯛꯄꯤꯐꯝ ꯂꯩꯇꯦ꯫ ꯈꯪꯗꯅ ꯇꯧꯈꯤꯕ ꯊꯕꯛ ꯑꯣꯏꯔꯕꯗꯤ ꯑꯁꯣꯏꯕꯅꯤ ꯈꯟꯗꯨꯅ ꯉꯥꯛꯄꯤꯕꯁꯨ ꯌꯥꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯅ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯁꯤꯜꯂꯗꯨꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯄꯨ ꯑꯄꯪꯕ ꯁꯤꯔꯕ ꯃꯇꯨꯡꯗ ꯕꯤꯔꯕꯜꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯔꯝꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯅꯪ ꯑꯒ꯭ꯔꯥ ꯁꯍꯔ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯍꯟꯗꯛꯀꯤ ꯍꯞꯇꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯆꯠꯈꯤꯒꯗꯕꯅꯤ꯫ ꯃꯁꯤ ꯅꯪꯅ ꯇꯧꯔꯨꯕ ꯐꯠꯇꯕ ꯊꯕꯛ ꯑꯗꯨꯒꯤ ꯃꯍꯩ ꯐꯣꯟꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯑꯍꯜ ꯑꯣꯏꯔꯕ ꯃꯧꯂꯥꯅ ꯑꯗꯨꯕꯨ ꯌꯥꯊꯪ ꯄꯤꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯍꯟꯈ꯭ꯔꯕꯒꯤ ꯇꯨꯡꯗ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯕꯤꯔꯕꯜꯗ ꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, ꯕꯤꯔꯕꯜ, ꯃꯧꯂꯥꯅꯥꯒꯤ ꯈꯨꯖꯤꯟ ꯊꯧꯔꯥꯡ ꯑꯁꯤꯒꯤ ꯃꯔꯝꯗ ꯀꯝꯗꯧꯅ ꯅꯪꯅ ꯈꯪꯈꯤ? ꯑꯗꯨꯒ ꯅꯪꯅ ꯀꯝꯗꯧꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯁꯥꯅ ꯅꯁꯥꯕꯨ ꯀꯟꯖꯗꯨꯅ ꯂꯥꯛꯈꯤ? ꯑꯁꯤꯇ ꯅꯠꯇꯅ ꯅꯪꯅ ꯄꯨꯔꯛꯂꯤꯕ ꯑꯇꯥꯡꯕ ꯃꯅꯤ ꯑꯁꯤꯅ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯕꯁꯤꯡ ꯑꯗꯨ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇꯪ ꯁꯦꯡꯅ ꯈꯪꯍꯜꯂꯨ꯫ ꯕꯤꯔꯕꯜꯅ, ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯈꯨꯗꯤꯡꯃꯛ ꯍꯥꯏꯖꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯀꯝꯗꯧꯅ ꯑꯍꯜ ꯑꯗꯨꯅ ꯁꯤꯟꯕ ꯈꯨꯖꯤꯟ ꯊꯧꯔꯥꯡꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯃꯍꯥꯛꯅ ꯈꯪꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯍꯥꯟꯅ ꯍꯥꯏꯕ ꯍꯧꯔꯛꯈꯤ꯫ ꯏꯅꯤꯡꯊꯧ, ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯃꯧꯂꯥꯅꯥꯅ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯩꯕ ꯑꯔꯣꯠꯄ ꯊꯣꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯍꯥꯏꯕ ꯂꯥꯛꯇ꯭ꯔꯤꯉꯩ ꯅꯣꯡꯃꯒꯤ ꯃꯃꯥꯡꯗ
ꯏꯅꯤꯡꯊꯧꯒ ꯑꯩꯒ ꯗꯔꯕꯥꯔ ꯐꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯋꯥ ꯈꯔ ꯈꯟꯅꯗꯨꯅ ꯂꯩꯕ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯏꯕꯥꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨ ꯃꯧꯂꯥꯅꯥꯅ ꯂꯥꯞꯂꯞꯅ ꯌꯦꯡꯈꯤ꯫ ꯑꯗꯨꯗꯒꯤ ꯍꯧꯅ ꯃꯉꯣꯟꯗ ꯑꯩꯅ ꯀꯔꯤꯅꯣꯝꯃꯗꯤ ꯊꯣꯔꯛꯄ ꯌꯥꯏ ꯍꯥꯏꯗꯨꯅ ꯆꯤꯡꯅꯖꯈ꯭ꯔꯕꯅꯤ꯫ ꯑꯩꯅ ꯑꯗꯨꯝꯅ ꯈꯟꯖꯕꯒ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯧꯂꯥꯅꯥꯅ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯩꯕ ꯑꯔꯣꯠꯄ ꯊꯣꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯗꯔꯕꯥꯔꯗ ꯍꯥꯏꯕ ꯂꯥꯛꯈꯤꯕ ꯑꯗꯨꯗ ꯗꯔꯕꯥꯔ ꯑꯁꯤꯗ ꯇꯤꯜꯂꯤꯕ ミꯌꯥꯝꯅ ꯃꯍꯥꯛꯀꯤ ꯋꯥꯐꯝ ꯑꯗꯨꯗ ꯊꯥꯖꯖꯔꯕꯁꯨ ꯑꯩꯗꯤ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ ꯂꯧꯅꯝ ꯂꯥꯡꯅꯤ ꯍꯥꯏꯕꯗꯨ ꯈꯪꯖꯈꯤ꯫ ꯃꯔꯝ ꯑꯁꯤꯅ ꯏꯁꯤꯡ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯗ꯭ꯔꯤꯉꯩ ꯃꯥꯡꯖꯧꯅꯅ ꯏꯅꯤꯡꯊꯧꯗꯒꯤ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯃꯇꯝ ꯂꯧꯔꯗꯨꯅ ꯑꯩꯅ ꯏꯁꯤꯡ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯕ ꯃꯇꯝꯗ ꯒꯝꯚꯤꯔꯁꯤꯡꯗꯒꯤ ꯑꯩꯕꯨ ꯏꯁꯥꯅ ꯀꯟꯖꯅꯕꯒꯤꯗꯃꯛ ꯎꯄꯥꯏ ꯀꯌꯥ ꯑꯃ ꯊꯤꯖꯔꯕ ꯃꯇꯨꯡ ꯃꯗꯨꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯏꯁꯤꯡ ꯃꯅꯨꯡꯗ ꯆꯣꯡꯊꯖꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯏꯁꯤꯡ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯑꯩꯅ ꯍꯤꯡꯅ ꯊꯣꯛꯆꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯅ ꯄꯨꯖꯔꯛꯂꯤꯕ ꯑꯇꯥꯡꯕ ꯃꯅꯤ ꯑꯗꯨꯅ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯅ ꯃꯌꯥꯝꯕꯨ ꯊꯥꯖꯍꯟꯅꯕ ꯑꯗꯨꯒ ꯃꯧꯂꯥꯅꯥꯗꯒꯤ ꯑꯁꯦꯡꯕ ꯋꯥ ꯈꯨꯗꯤꯡꯃꯛ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛ ꯑꯇꯥꯡꯕ ꯃꯅꯤ ꯌꯣꯟꯕ ꯗꯨꯀꯥꯟ ꯑꯃꯗꯒꯤ ꯑꯩꯅ ꯊꯥꯖꯕ ꯄꯤꯔꯕ ꯃꯇꯨꯡꯗ ꯅꯣꯡꯃꯒꯤ ꯑꯣꯏꯅ ꯑꯩꯅ ꯋꯥꯏꯖꯔꯛꯄꯅꯤ꯫ ꯕꯤꯔꯕꯜꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯑꯛꯕꯔ ꯑꯃꯨꯛ ꯁꯨꯝ ꯍꯪꯂꯛꯈꯤ, ꯕꯤꯔꯕꯜ, ꯅꯣꯡꯃ ꯅꯤꯅꯤ ꯑꯁꯤꯗ ꯅꯪꯗꯤ ꯀꯗꯥꯏꯗꯗꯤ ꯂꯩꯔꯨꯏ? ꯕꯤꯔꯕꯜꯅ ꯈꯨꯝꯃꯤ, ꯏꯅꯤꯡꯊꯧ, ꯇꯥꯟꯖꯥ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯖꯗꯨꯅ ꯑꯩꯅ ꯑꯩꯒꯤ ꯌꯨꯝꯗ ꯂꯩꯗꯨꯅ ꯑꯩꯒꯤ ꯌꯨꯝꯒꯤ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯒꯗꯕ ꯋꯥꯠꯄ ꯃꯐꯝ ꯈꯔ ꯂꯩ ꯑꯗꯨꯕꯨ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕꯒꯤ ꯊꯕꯛ ꯇꯧꯖꯗꯨꯅ ꯑꯩꯅ ꯑꯩꯒꯤ ꯌꯨꯝꯗ ꯂꯩꯖꯈꯤ꯫ ꯕꯤꯔꯕꯜꯒꯤ ꯋꯥꯁꯤꯡ ꯑꯗꯨꯕꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧꯅ ꯍꯟꯗꯛꯃꯨꯛꯁꯨ ꯅꯪꯅ ꯅꯪꯒꯤ ꯂꯧꯁꯤꯡ ꯒ꯭ꯌꯥꯟ ꯁꯤꯖꯤꯟꯅꯗꯨꯅ ꯅꯪ ꯅꯁꯥꯅ ꯑꯋꯥꯐꯝ ꯑꯗꯨꯗꯒꯤ ꯀꯟꯖꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯤ ꯑꯃꯅ ꯋꯥꯐꯝ ꯑꯃ ꯍꯦꯛ ꯍꯥꯏꯔꯨꯕ ꯃꯇꯝꯗ ꯃꯗꯨꯕꯨ ꯃꯨꯟꯅ ꯈꯟꯖꯤꯟꯗꯅ ꯍꯦꯛꯇꯃꯛ ꯊꯥꯖꯔꯨꯕꯒꯤꯗꯃꯛ ꯅꯤꯡꯊꯧ ꯑꯣꯏꯖꯔꯕꯁꯨ ꯑꯩꯍꯥꯛꯁꯨ ꯏꯔꯥꯜ ꯂꯩꯖꯔꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨꯗ ꯕꯤꯔꯕꯜꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯃꯤ ꯑꯃ ꯍꯦꯛꯅ ꯍꯥꯏꯔꯛꯄ ꯋꯥꯗ ꯊꯥꯖꯔꯨꯕꯒꯤꯗꯃꯛ ꯏꯅꯤꯡꯊꯧꯅ ꯀꯔꯤꯒꯤ ꯃꯔꯥꯜ ꯂꯩꯒꯅꯤ? ꯏꯅꯤꯡꯊꯧꯒꯤ ꯄꯨꯛꯆꯦꯜꯗꯤ ꯂꯧꯅꯝ ꯂꯥꯡ ꯍꯩꯖꯗꯕ ꯑꯁꯦꯡꯕ ꯄꯨꯛꯆꯦꯜꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯤꯅ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨꯁꯨ ꯑꯆꯨꯝꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯈꯟꯕꯒꯤ ꯋꯥꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯕꯤꯔꯕꯜꯅ ꯅꯤꯡꯊꯧ ꯑꯛꯕꯔꯗ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯔꯝꯗ ꯅꯤꯡꯊꯧ ꯃꯔꯥꯜ ꯂꯩꯇꯦ ꯍꯥꯏꯕꯗꯨ ꯈꯪꯍꯟꯈꯤ꯫ ꯑꯁꯤꯗꯒꯤ ꯑꯛꯕꯔ ꯕꯤꯔꯕꯜꯒꯤ ꯍꯥꯟꯅ ꯂꯩꯔꯝꯕ ꯃꯔꯤ ꯑꯗꯨꯗꯒꯤ ꯍꯟꯗꯛꯃꯨꯛꯅ ꯑꯃꯨꯛꯀꯁꯨ ꯍꯦꯟꯅ ꯆꯦꯠꯁꯤꯟꯅꯕ ꯍꯦꯜꯍꯟꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯈꯥ ꯇꯥꯔꯛꯀꯗꯧꯔꯤꯕ ꯋꯥꯔꯤ ꯈꯔ ꯑꯁꯤꯗꯤ ꯑꯩꯅ ꯍꯥꯟꯅ ꯃꯃꯥꯡꯗ ꯊꯥꯒꯠꯂꯝꯂꯒ ꯑꯃꯨꯛ ꯀꯛꯈ꯭ꯔꯕ ꯋꯥꯔꯤ ꯈꯔꯅꯤ꯫ ꯋꯥꯔꯤꯁꯤꯒꯤ ꯃꯃꯤꯡꯅ ꯀꯕꯤ ꯑꯃꯁꯨꯡ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯅꯨꯄꯥ꯫ ꯅꯣꯡꯃ ꯀꯕꯤ ꯑꯃꯅ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯅꯨꯄꯥ ꯑꯃꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯂꯩꯔꯩꯕꯥꯛꯀꯤ ꯃꯄꯨ ꯑꯣꯏꯔꯤꯕ ꯀꯨꯕꯦꯔꯒ ꯆꯥꯡꯗꯝꯅꯗꯨꯅ ꯃꯉꯣꯟꯗ ꯌꯥꯎꯔꯤꯕ ꯃꯇꯤꯛ ꯃꯒꯨꯟ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯂꯩꯔꯤꯕ ꯂꯟ ꯊꯨꯝ ꯁꯝꯄꯇꯤ ꯀꯌꯥ ꯑꯗꯨꯕꯨ ꯊꯥꯒꯠꯇꯨꯅ ꯀꯕꯤꯇꯥ ꯁꯩꯔꯦꯡ ꯀꯌꯥ ꯑꯃ ꯊꯤꯔꯗꯨꯅ ꯇꯥꯍꯜꯂꯝꯃꯤ꯫ ꯀꯕꯤ ꯅꯨꯄꯥꯗꯨꯅ ꯈꯟꯖꯔꯤꯕꯗꯤ ꯃꯍꯥꯛꯅ ꯊꯤꯗꯨꯅ ꯇꯥꯍꯜꯂꯤꯕ ꯁꯩꯔꯦꯡꯁꯤꯡ ꯑꯗꯨꯗ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥꯗꯨꯅ ꯄꯦꯟꯕꯤꯔꯗꯨꯅ ꯁꯣꯏꯗꯅ ꯃꯅꯥ ꯈꯔꯗꯤ ꯄꯤꯔꯛꯀꯅꯤ ꯈꯟꯖꯈꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯀꯥ ꯍꯦꯟꯅ ꯐꯥꯎꯗ꯭ꯔꯤꯕ ꯀꯕꯤꯁꯤꯡꯅ ꯃꯤꯅ ꯈꯔ ꯃꯁꯛ ꯈꯪꯅꯕ ꯄꯩꯁా ꯄꯥꯏꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯃꯈꯣꯏꯒꯤ ꯃꯔꯝꯗ ꯁꯩꯔꯦꯡ ꯀꯌꯥ ꯏꯗꯨꯅ ꯇꯥꯍꯜꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯄꯦꯟꯕꯤꯔꯗꯨꯅ ꯄꯤꯔꯛꯄ ꯄꯩꯁꯥꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯄꯨꯖꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯀꯕꯤ ꯑꯗꯨꯅ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥꯗꯨꯗ ꯁꯩꯔꯦꯡ ꯀꯌꯥ ꯑꯃ ꯇꯥꯍꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥꯗꯨꯁꯨ ꯁꯩꯔꯦꯡ ꯑꯗꯨꯕꯨ ꯇꯥꯔꯨꯔꯒ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯌꯥꯝꯅ ꯂꯤꯛꯄ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯝꯈꯤ꯫ ꯃꯍꯥꯛꯅ ꯀꯕꯤ ꯅꯨꯄꯥ ꯑꯗꯨꯗ ꯃꯍꯥꯛꯅ ꯇꯥꯍꯟꯈ꯭ꯔꯤꯕ ꯁꯩꯔꯦꯡꯁꯤꯡ ꯑꯗꯨꯒꯤ ꯑꯣꯏꯕ ꯃꯅꯥ ꯑꯃꯠꯇꯁꯨ ꯄꯤꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯀꯕꯤ ꯅꯨꯄꯥ ꯑꯗꯨꯗ ꯍꯌꯦꯡ ꯑꯃꯨꯛꯁꯨ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯂꯥꯛꯈꯣ ꯍꯥꯏꯗꯨꯅ ꯈꯪꯍꯟꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯕꯤ ꯅꯨꯄꯥ ꯑꯗꯨꯅ ꯁꯨꯝꯅ ꯈꯜꯂꯤ, ꯃꯍꯥꯛꯅ ꯑꯩꯕꯨ ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯈꯣ ꯍꯥꯏꯗꯨꯅ ꯀꯧꯔꯤꯕꯒꯤ ꯃꯔꯝ ꯑꯁꯤ ꯍꯌꯦꯡ ꯑꯣꯏꯅ ꯑꯩꯅ ꯉꯁꯤ ꯇꯥꯍꯟꯈ꯭ꯔꯤꯕ ꯁꯩꯔꯦꯡꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥ ꯄꯤꯒꯦ ꯈꯟꯕꯒꯤ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯃꯌꯨꯝ ꯍꯟꯖꯈꯤ꯫ ꯃꯊꯪꯃꯨꯛꯀꯤ ꯅꯨꯃꯤꯠꯇ ꯑꯃꯨꯛꯁꯨ ꯀꯕꯤ ꯅꯨꯄꯥ ꯑꯗꯨꯅ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥꯗꯨꯒꯤ ꯃꯌꯨꯝꯗ ꯂꯥꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥꯗꯨꯅ ꯀꯕꯤ ꯅꯨꯄꯥꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯅꯪꯅ ꯉꯔꯥꯡ ꯑꯩꯉꯣꯟꯗ ꯀꯕꯤꯇꯥ ꯀꯌꯥ ꯑꯃ ꯇꯥꯍꯟꯗꯨꯅ ꯑꯩꯕꯨ ꯍꯔꯥꯎꯍꯟꯈꯤꯕꯅꯤ꯫ ꯅꯪꯅ ꯑꯩꯕꯨ ꯊꯥꯒꯠꯇꯨꯅ ꯍꯔꯥꯎꯍꯟꯈꯤꯕ ꯑꯗꯨꯒꯤꯗꯃꯛ ꯀꯔꯤꯕꯨ ꯑꯩꯅ ꯅꯪꯉꯣꯟꯗ ꯃꯍꯨꯠ ꯑꯣꯏꯅ ꯄꯤꯁꯤꯒꯦ ꯍꯥꯏꯗꯨꯅ ꯑꯍꯤꯡ ꯆꯨꯞꯄ ꯑꯃ ꯑꯩꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯅꯪꯒꯤ ꯃꯅꯥ ꯑꯣꯏꯅ ꯅꯪꯕꯨ ꯑꯩꯅ ꯉꯁꯤ ꯊꯥꯒꯠꯇꯨꯅ ꯅꯪꯕꯨ ꯍꯔꯥꯎꯍꯟꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥꯗꯨꯅ ꯀꯕꯤ ꯅꯨꯄꯥ ꯑꯗꯨꯕꯨ ꯌꯥꯝꯅ ꯊꯥꯒꯠꯈꯤ꯫ ꯃꯍꯥꯛꯅ ꯀꯕꯤ ꯅꯨꯄꯥ ꯑꯗꯨꯕꯨ ꯊꯥꯒꯠꯂꯕ ꯃꯇꯨꯡꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯅꯪꯅ ꯉꯔꯥꯡ ꯑꯩꯕꯨ ꯊꯥꯒꯠꯇꯨꯅ ꯍꯔꯥꯎꯍꯟꯈꯤꯕꯅꯤ꯫ ꯑꯗꯨꯒꯤ ꯃꯍꯨꯠ ꯑꯣꯏꯅ ꯑꯩꯅ ꯑꯃꯨꯛ ꯅꯪꯕꯨ ꯊꯥꯒꯠꯇꯨꯅ ꯍꯔꯥꯎꯍꯜꯂꯕꯅꯤ꯫
ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯕꯥꯅꯤꯒꯤ ꯃꯔꯛꯇ ꯀꯔꯤꯃꯠꯇ ꯍꯦꯟꯖꯤꯟꯅꯕ ꯍꯥꯏꯕꯗꯨ ꯂꯩꯇ꯭ꯔꯦ꯫ ꯅꯪ ꯍꯧꯖꯤꯛ ꯍꯟꯈꯤꯕ ꯌꯥꯔꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥꯗꯨꯅ ꯀꯕꯤ ꯅꯨꯄꯥꯗꯨꯗ ꯍꯥꯏꯔꯛꯈꯤ꯫ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯀꯔꯤꯒꯨꯝꯕ ꯈꯔ ꯃꯅꯥ ꯑꯣꯏꯅ ꯐꯪꯖꯒꯅꯤ ꯈꯟꯗꯨꯅ ꯍꯔꯥꯎꯅ ꯂꯥꯛꯆꯈꯤꯕ ꯀꯕꯤ ꯑꯗꯨ ꯃꯍꯥꯛꯀꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯕ ꯀꯥꯏꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯗꯨꯗ ꯀꯔꯤꯃꯠꯇ ꯍꯥꯏꯕꯗꯤ ꯉꯝꯈꯤꯗꯦ꯫ ꯃꯍꯥꯛ ꯋꯥꯈꯜ ꯅꯨꯡꯉꯥꯏꯗꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯇꯥꯈꯤ꯫ ꯃꯍꯥꯛꯅ ꯊꯃꯣꯏ ꯀꯥꯏꯅ ꯃꯌꯨꯝ ꯍꯟꯕꯒꯤ ꯂꯝꯕꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯕꯤꯔꯕꯜꯁꯨ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗꯒꯤ ꯃꯌꯨꯝ ꯍꯜꯂꯛꯄꯒꯤ ꯇꯟꯖꯥ ꯑꯣꯏꯔꯝꯃꯤ꯫ ꯕꯤꯔꯕꯜꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯆꯠꯂꯤꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯎꯔꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯦ ꯅꯊꯋꯥꯏ ꯑꯗꯨꯛ ꯅꯨꯡꯉꯥꯏꯇꯅ ꯎꯔꯤꯕꯗꯤ?" ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯔꯝ ꯑꯗꯨ ꯕꯤꯔꯕꯜꯗ ꯂꯤꯗꯨꯅ ꯈꯪꯍꯜꯂꯤ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯕꯤꯔꯕꯜꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, "ꯑꯣ ꯑꯗꯨꯒꯤ ꯑꯣꯏꯔꯦ, ꯃꯗꯨꯒꯤ ꯑꯣꯏꯔꯗꯤ ꯅꯪ ꯀꯩꯁꯨ ꯍꯦꯟꯅ ꯈꯜꯂꯨꯅꯨ꯫ ꯅꯪꯅ ꯇꯧꯒꯗꯕ ꯊꯕꯛ ꯑꯃ ꯑꯩ ꯇꯥꯛꯀꯦ." ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯕꯤꯔꯕꯜꯅ ꯅꯨꯄꯥ ꯑꯗꯨꯅ ꯇꯧꯒꯗꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯅꯤꯡꯊꯤꯖꯅ ꯇꯥꯛꯈꯤꯔꯝꯃꯤ꯫ ꯁꯤꯒꯤ ꯇꯨꯡꯗ ꯀꯕꯤ ꯑꯗꯨꯅ ꯀꯔꯤꯁꯨ ꯈꯟꯗꯕꯒꯤ ꯃꯇꯧꯒꯨꯝ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯑꯃꯨꯛꯁꯨ ꯆꯠꯇꯨꯅ ꯃꯍꯥꯛꯀꯤ ꯃꯔꯝꯗ ꯁꯩꯔꯦꯡ ꯀꯌꯥ ꯑꯃ ꯇꯥꯍꯜꯂꯨꯏ꯫ ꯑꯁꯨꯝꯅ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯇꯣꯏꯅ ꯇꯣꯏꯅ ꯆꯠꯇꯨꯅ ꯀꯕꯤꯇꯥ ꯀꯌꯥ ꯑꯃ ꯇꯥꯍꯜꯂꯨꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯇꯣꯏꯅ ꯊꯦꯡꯅꯔꯛꯄꯗꯒꯤ ꯑꯃꯅ ꯑꯃꯕꯨ ꯈꯪꯅꯔꯛꯈꯤ꯫ ꯃꯈꯣꯏꯅ ꯑꯃꯅ ꯑꯃꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯃ ꯀꯕꯤ ꯅꯨꯄꯥꯗꯨꯅ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯆꯥꯛꯂꯦꯟ ꯑꯃ ꯁꯤꯟꯒꯗꯧꯔꯤ꯫ ꯆꯥꯛꯂꯦꯟ ꯑꯗꯨꯕꯨ ꯆꯥꯕ ꯃꯍꯥꯛꯁꯨ ꯂꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯀꯌꯥꯔꯛ ꯆꯤꯟꯅ ꯕꯥꯔꯇꯣꯟ ꯄꯤꯔꯝꯃꯤ꯫ ꯀꯕꯤ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯅ ꯆꯥꯛꯂꯦꯟ ꯑꯗꯨ ꯁꯤꯜꯂꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯗꯨ ꯀꯕꯤ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯆꯥꯛꯂꯦꯟ ꯑꯗꯨꯕꯨ ꯆꯥꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯀꯕꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯕꯤꯔꯕꯜ ꯑꯃꯁꯨꯡ ꯀꯕꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯥꯟꯅꯕ ꯈꯔꯁꯨ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯎꯈꯤ꯫ ꯑꯗꯨꯕꯨ ꯆꯥꯛꯂꯦꯟ ꯑꯃ ꯁꯤꯟꯕꯒꯤ ꯃꯑꯣꯡ ꯃꯇꯧꯗꯤ ꯀꯔꯤꯃꯠꯇ ꯎꯕ ꯐꯪꯈꯤꯗꯦ꯫ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯐꯅ ꯀꯨꯏꯅ ꯉꯥꯏꯔꯕ ꯃꯇꯨꯡ ꯐꯥꯎꯕꯗ ꯆꯥꯅ ꯊꯛꯅꯕ ꯀꯔꯤꯃ ꯐꯥꯎꯕ ꯁꯤꯟꯕ ꯂꯥꯡꯕ ꯎꯔꯛꯇ꯭ꯔꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯆꯥꯛꯀꯤ ꯃꯇꯝꯗꯤ ꯍꯦꯟꯖꯤꯜꯂꯛꯂꯦ, ꯀꯔꯤꯒꯤꯅꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯥꯅꯕ ꯀꯔꯤꯃꯠꯇ ꯁꯤꯟꯕ ꯂꯥꯡꯕ ꯎꯗ꯭ꯔꯤꯕ ꯑꯁꯤꯕꯣ?" ꯅꯨꯄꯥꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯕꯤꯔꯕꯜꯅ ꯈꯨꯝꯃꯤ, "ꯀꯔꯤꯒꯤ ꯆꯥꯛꯅꯣ ꯍꯥꯏꯔꯤꯕꯁꯦ?" ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥꯗꯨꯅ ꯈꯨꯝꯃꯤ, "ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯣ? ꯃꯐꯝ ꯑꯁꯤꯗ ꯆꯥꯛ ꯆꯥꯅꯕ ꯀꯧꯈꯤꯕ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏꯕꯨ?" ꯃꯇꯝ ꯑꯗꯨꯗ ꯕꯤꯔꯕꯜꯅ ꯈꯨꯝꯃꯤ, "ꯑꯗꯣꯝꯕꯨ ꯆꯥꯛ ꯆꯥꯁꯤ ꯍꯥꯏꯗꯨꯅ ꯀꯧꯈꯤꯕꯒꯤ ꯃꯔꯝꯗꯤ ꯁꯨꯞꯅꯇꯒꯤ ꯑꯗꯣꯝꯕꯨ ꯍꯔꯥꯎꯍꯟꯅꯕ ꯀꯧꯈꯤꯕꯅꯤ, ꯊꯑꯣꯏꯅ ꯆꯥꯛ ꯆꯥꯅꯕ ꯀꯧꯈꯤꯕ ꯅꯠꯇꯦ." ꯕꯤꯔꯕꯜꯒꯤ ꯋꯥꯁꯤ ꯇꯥꯔꯒ ꯅꯨꯄꯥꯗꯨ ꯌꯥꯝꯅ ꯁꯥꯎꯔꯛꯈꯤ꯫ ꯃꯍꯥꯛꯅ ꯌꯥꯝꯅ ꯁꯥꯎꯔꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯑꯩ ꯑꯁꯤ ꯃꯤꯅ ꯃꯁꯛ ꯈꯪꯅꯕ ꯏꯖꯠ ꯇꯧꯅꯔꯤꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯆꯥꯛ ꯆꯥꯅꯕꯅꯤ ꯍꯥꯏꯗꯨꯅ ꯀꯧꯈ꯭ꯔꯒ ꯅꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯕꯨ ꯆꯨꯝꯕ꯭ꯔꯥ?" ꯕꯤꯔꯕꯜꯅ ꯈꯨꯝꯃꯤ, "ꯑꯩꯅ ꯈꯟꯖꯕꯗꯗꯤ ꯀꯔꯤꯃꯠꯇ ꯂꯥꯟꯗꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤ꯫ ꯃꯔꯝꯗꯤ ꯉꯍꯥꯟ ꯅꯍꯥꯛꯅ ꯀꯕꯤ ꯑꯁꯤꯅ ꯉꯍꯥꯟ ꯇꯥꯍꯟꯈꯤꯕ ꯀꯕꯤꯇꯥꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥ ꯄꯤꯕꯒꯤ ꯃꯍꯨꯠꯇ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯀꯧꯗꯨꯅ ꯃꯍꯥꯛꯄꯨ ꯍꯔꯥꯎꯍꯟꯈꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯉꯁꯤ ꯅꯍꯥꯛꯄꯨ ꯃꯐꯝ ꯑꯁꯤꯗ ꯀꯧꯔꯤꯕꯁꯤꯁꯨ ꯆꯥꯛꯂꯦꯟ ꯑꯃ ꯆꯥꯔꯨꯗꯧꯔꯤ ꯉꯁꯤꯗꯤ ꯑꯁꯤ ꯈꯟꯗꯨꯅ ꯅꯪꯒꯤ ꯄꯨꯛꯅꯤꯡꯗ ꯍꯔꯥꯎꯅꯕꯒꯤꯗꯃꯛ ꯅꯪꯕꯨ ꯃꯐꯝꯁꯤꯗ ꯀꯧꯈꯤꯕꯅꯤ." ꯃꯇꯝ ꯑꯁꯤꯗ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯅꯨꯄꯥ ꯑꯗꯨ ꯃꯇꯣꯝꯇ ꯃꯍꯥꯛꯅ ꯇꯧꯈ꯭ꯔꯤꯕ ꯊꯕꯛ ꯑꯗꯨꯗ ꯏꯀꯥꯏꯖꯔꯛꯈꯤ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯀꯕꯤ ꯅꯨꯄꯥꯗꯨꯗ ꯃꯍꯥꯛꯅ ꯉꯍꯥꯟ ꯇꯥꯍꯟꯈ꯭ꯔꯤꯕ ꯁꯩꯔꯦꯡꯁꯤꯡ ꯑꯗꯨꯒꯤꯗꯃꯛ ꯃꯍꯥꯛꯄꯨ ꯊꯥꯒꯠꯂꯗꯨꯅ ꯁꯩꯔꯦꯡ ꯑꯗꯨꯒꯤ ꯃꯅꯥ ꯃꯉꯣꯟꯗ ꯄꯤꯔꯝꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯌꯨꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ꯫ ꯃꯊꯪꯃꯨꯛꯀꯤ ꯑꯩꯅ ꯇꯥꯍꯟꯖꯒꯗꯧꯔꯤꯕ ꯋꯥꯔꯤꯁꯤꯒꯤ ꯃꯃꯤꯡꯗꯤ ꯕꯤꯔꯕꯜꯅ ꯁꯤꯕꯒꯤ ꯈꯌꯥꯠꯇꯒꯤ ꯍꯜꯂꯛꯄ꯫ ꯅꯣꯡꯃ ꯅꯤꯡꯊꯧ ꯑꯛꯕꯔꯒꯤ ꯗꯔꯕꯥꯔꯗ ꯁꯥꯍꯤ ꯃꯤꯁ꯭ꯔꯥ ꯀꯧꯕ ꯑꯇꯣꯞꯄ ꯂꯝꯒꯤ ꯅꯤꯡꯊꯧ ꯑꯃ ꯂꯩꯕꯥꯛ ꯑꯅꯤ ꯑꯁꯤꯒꯤ ꯃꯔꯛꯇ ꯂꯩꯅꯔꯤꯕ ꯃꯔꯤꯁꯤꯕꯨ ꯆꯦꯠꯁꯤꯟꯍꯟꯅꯕ ꯑꯃꯁꯨꯡ ꯍꯦꯟꯅ ꯐꯒꯠꯅꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯕ ꯂꯥꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯛꯕꯔꯒ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧ ꯑꯗꯨꯒ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯝꯗ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯔꯗꯨꯅ ꯅꯤꯡꯊꯧ ꯑꯛꯕꯔꯒꯤ ꯂꯩꯔꯤꯕ ꯂꯩꯀꯣꯜ ꯑꯗꯣꯝꯗ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯁꯥꯍꯤ ꯃꯤꯁ꯭ꯔꯥꯗ ꯁꯨꯝꯅ ꯍꯪꯈꯤ, "ꯁꯥꯍꯤ ꯃꯤꯁ꯭ꯔꯥ, ꯑꯗꯣꯝꯅ ꯑꯩꯒꯤ ꯂꯝ ꯑꯁꯤꯗ ꯂꯥꯛꯄ ꯑꯁꯤꯕꯨ ꯑꯩꯒꯤ ꯂꯝ ꯑꯁꯤꯕꯨ ꯍꯩꯅꯔꯤꯕ꯭ꯔꯥ, ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ, ꯀꯝꯗꯧꯏ?" ꯁꯥꯍꯤ ꯃꯤꯁ꯭ꯔꯥ ꯀꯧꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯈꯨꯝꯃꯤ, "ꯅꯤꯡꯊꯧ ꯑꯛꯕꯔ, ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯃꯤꯑꯣꯏ ꯑꯃꯕꯨ ꯇꯔꯥꯝꯅ ꯑꯣꯛꯄꯤꯕꯒꯤ ꯃꯑꯣꯡ ꯑꯁꯤꯗꯤ ꯑꯩꯗꯤ ꯌꯥꯝꯅ ꯄꯦꯟꯖꯈ꯭ꯔꯦ꯫ ꯑꯗꯨꯒ ꯑꯗꯣꯝꯒꯤ ꯂꯩꯕꯥꯛ ꯉꯥꯛꯄꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯁꯨ ꯌꯥꯝꯅ ꯐꯖꯩ꯫ ꯑꯁꯤꯇ ꯅꯠꯇꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯁꯨ ꯌꯦꯡꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏ꯫ ꯑꯗꯨꯕꯨ
ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯍꯪꯉꯤ, ꯑꯗꯨꯕꯨ ꯀꯔꯤ ꯇꯧꯔꯕ ꯁꯥꯍꯤ ꯃꯤꯁ꯭ꯔꯥ? ꯁꯥꯍꯤ ꯃꯤꯁ꯭ꯔꯥ ꯀꯧꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯈꯨꯝꯃꯤ, ꯅꯤꯡꯊꯧ ꯑꯛꯕꯔ, ꯑꯩꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯤ ꯑꯁꯤꯅꯤ, ꯑꯗꯣꯝ ꯌꯥꯝꯅ ꯊꯃꯣꯏ ꯁꯦꯡꯕꯇ ꯅꯠꯇꯅ ꯌꯥꯝꯅ ꯋꯥꯈꯜ ꯂꯧꯁꯤꯡ ꯂꯩꯕ ꯍꯩ ꯁꯤꯡꯂꯕ ꯅꯤꯡꯊꯧ ꯑꯃꯅꯤ꯫ ꯑꯗꯣꯝꯗ ꯃꯒꯨꯟ ꯑꯃꯠꯇ ꯋꯥꯠꯄ ꯅꯠꯇꯦ, ꯑꯗꯨꯕꯨ ꯑꯩꯅ ꯈꯪꯖꯕ ꯇꯥꯖꯕ ꯎꯖꯕꯗ ꯑꯗꯣꯝꯅ ꯊꯕꯛ ꯑꯃ ꯍꯦꯛ ꯇꯧꯕ ꯃꯇꯝꯗ ꯃꯇꯝ ꯆꯨꯞꯄꯗ ꯕꯤꯔꯕꯜꯒꯤ ꯄꯥꯎꯇꯥꯛꯇꯕꯨ ꯂꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯌꯥꯝꯅ ꯄꯦꯟꯅ ꯅꯣꯛꯂꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯁꯥꯍꯤ ꯃꯤꯁ꯭ꯔꯥ, ꯑꯗꯨꯒꯤ ꯋꯥ ꯑꯣꯏꯔꯦ꯫ ꯑꯩꯅ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯃꯇꯝ ꯆꯨꯞꯄꯗ ꯕꯤꯔꯕꯜꯒꯤ ꯋꯥ ꯇꯥꯔꯤꯕꯒꯤ ꯃꯔꯝꯗꯤ ꯕꯤꯔꯕꯜ ꯌꯥꯝꯅ ꯋꯥꯈꯜ ꯂꯩꯕ, ꯂꯥꯛꯀꯗꯕ ꯊꯕꯛ ꯈꯨꯗꯤꯡꯕꯨ ꯍꯥꯟꯅ ꯈꯪꯗꯣꯛꯄ ꯉꯝꯕ, ꯑꯗꯨꯒ ꯂꯨꯕꯗꯒꯤ ꯂꯨꯔꯕ ꯊꯕꯛꯄꯨ ꯂꯥꯏꯍꯟꯕ ꯉꯝꯕꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯃꯉꯣꯟꯗ ꯌꯥꯎꯕꯒꯤꯅꯤ꯫ ꯅꯤꯡꯊꯧ ꯑꯛꯕꯔꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯁꯥꯍꯤ ꯃꯤꯁ꯭ꯔꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯑꯛꯕꯔ, ꯑꯩꯅ ꯎꯖꯕ ꯃꯇꯝꯗꯗꯤ ꯕꯤꯔꯕꯜ ꯑꯁꯤ ꯏꯆꯝ ꯆꯝꯕ ꯃꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯅ ꯎꯏ꯫ ꯃꯉꯣꯟꯗ ꯊꯣꯏꯗꯣꯛꯄ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕ ꯃꯇꯧ ꯑꯃꯠꯇ ꯑꯩꯅ ꯎꯕ ꯐꯪꯗꯦ꯫ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯈꯨꯝꯃꯤ, ꯑꯗꯣꯝꯅ ꯈꯪꯕꯤꯗꯕꯒꯤꯅꯤ, ꯕꯤꯔꯕꯜ ꯑꯁꯤ ꯌꯥꯝꯅ ꯁꯤꯡꯕ ꯃꯤꯑꯣꯏꯅꯤ꯫ ꯁꯥꯍꯤ ꯃꯤꯁ꯭ꯔꯥ ꯀꯧꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯕꯨꯙꯤ ꯂꯧꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯁꯤꯕꯒꯤ ꯀꯌꯥꯠꯇꯒꯤ ꯃꯁꯥꯅ ꯃꯁꯥꯕꯨ ꯀꯟꯖꯕ ꯉꯝꯒꯗꯔꯥ? ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧ ꯑꯛꯕꯔ ꯑꯗꯨ ꯈꯤꯇꯪ ꯉꯛꯑꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯈꯤ, ꯑꯗꯣꯝꯅ ꯍꯥꯏꯕꯤꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯖꯗ꯭ꯔꯦ꯫ ꯃꯇꯝ ꯑꯁꯤꯗ ꯁꯥꯍꯤ ꯃꯤꯁ꯭ꯔꯥꯅ ꯍꯥꯏꯔꯛꯈꯤ, ꯑꯩ ꯕꯤꯔꯕꯜꯗ ꯂꯧꯁꯤꯡꯒꯤ ꯑꯣꯏꯕ ꯆꯥꯡꯌꯦꯡ ꯑꯃ ꯇꯧꯕ ꯄꯥꯝꯃꯤ꯫ ꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯇꯧꯅꯤꯡꯂꯤꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯅꯤꯡꯊꯧ ꯑꯛꯕꯔꯗ ꯍꯥꯏꯗꯨꯅ ꯈꯪꯍꯟꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯗꯔꯕꯥꯔ ꯐꯝꯕ ꯃꯇꯝꯗ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯕꯤꯔꯕꯜꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯕꯤꯔꯕꯜ, ꯁꯥꯍꯤ ꯃꯤꯁ꯭ꯔꯥꯅ ꯅꯪꯉꯣꯟꯗ ꯇꯧ ꯍꯥꯏꯗꯨꯅ ꯁꯤꯟꯅꯈꯤꯕ ꯊꯕꯛ ꯑꯗꯨ ꯅꯪ ꯄꯥꯡꯊꯣꯛꯂꯕꯔꯥ, ꯇꯧꯔꯕꯔꯥ? ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯋꯥꯍꯪꯗꯨ ꯇꯥꯔꯒ ꯕꯤꯔꯕꯜ ꯑꯉꯛꯄ ꯑꯣꯏꯈꯤ꯫ ꯕꯤꯔꯕꯜꯅ ꯉꯛꯅ ꯂꯩꯕꯗꯨ ꯎꯔꯒ ꯅꯤꯡꯊꯧꯅ ꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯀꯩꯗꯧꯔꯦ ꯕꯤꯔꯕꯜ, ꯈꯨꯝꯗ꯭ꯔꯕꯗꯤ? ꯕꯤꯔꯕꯜꯅ ꯍꯧꯒꯠꯂꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯁꯥꯍꯤ ꯃꯤꯁ꯭ꯔꯥꯅ ꯑꯩꯉꯣꯟꯗ ꯀꯔꯤ ꯋꯥꯐꯝ ꯁꯤꯟꯅꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯑꯩ ꯅꯤꯡꯁꯤꯡꯖꯕ ꯉꯝꯗ꯭ꯔꯦ꯫ ꯕꯤꯔꯕꯜꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧ ꯑꯛꯕꯔ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯔꯛꯈꯤ꯫ ꯃꯍꯥꯛꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯕꯤꯔꯕꯜ, ꯑꯩꯒꯤ ꯂꯝꯁꯤꯗ ꯂꯥꯛꯄ ꯅꯤꯡꯊꯧ ꯑꯁꯤꯅ ꯍꯥꯏꯈꯤꯕ ꯋꯥ ꯑꯗꯨ ꯅꯪꯅ ꯅꯤꯡꯊꯤꯅ ꯂꯧꯗꯕꯅꯤ ꯅꯠꯇ꯭ꯔꯥ? ꯕꯤꯔꯕꯜꯅ ꯈꯨꯝꯃꯤ, ꯅꯠꯆꯗꯦ ꯏꯅꯤꯡꯊꯧ꯫ ꯅꯤꯡꯊꯧꯅ ꯕꯤꯔꯕꯜꯒꯤ ꯋꯥ ꯑꯃꯠꯇꯁꯨ ꯇꯥꯗꯅ ꯈꯨꯗꯛ ꯑꯗꯨꯗ ꯑꯁꯥꯎꯕꯒ ꯂꯣꯏꯅꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯕꯤꯔꯕꯜ, ꯅꯪ ꯍꯧꯖꯤꯛꯃꯛ ꯃꯪꯒꯣꯂꯤꯌꯥ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯑꯩꯒꯤ ꯄꯥꯎ ꯑꯃ ꯄꯨꯗꯨꯅ ꯆꯠꯀꯗꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯕꯤꯔꯕꯜꯗ ꯑꯏꯕ ꯄꯥꯎꯖꯦꯜ ꯌꯥꯎꯔꯕ ꯆꯦ ꯑꯃꯕꯨ ꯎꯄꯨ ꯃꯆꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯆꯦꯠꯅ ꯍꯥꯞꯂꯕ ꯃꯇꯨꯡꯗ ꯃꯗꯨꯕꯨ ꯃꯪꯒꯣꯂꯤꯌꯥ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯄꯨꯗꯨꯅ ꯆꯠꯅꯕ ꯈꯪꯍꯟꯈꯤ꯫ ꯕꯤꯔꯕꯜꯅ ꯍꯣꯏ ꯏꯅꯤꯡꯊꯧ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯑꯗꯨꯕꯨ ꯌꯥꯈꯤ꯫ ꯕꯤꯔꯕꯜꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯃꯌꯨꯝꯗ ꯉꯥꯏꯍꯥꯛ ꯍꯜꯂꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯔꯕꯜꯒꯤ ꯃꯊꯥ ꯁꯥꯕꯗꯨ ꯎꯔꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯀꯔꯤ ꯇꯧꯕꯤꯕ ꯌꯥꯎꯔꯕꯅꯣ ꯑꯗꯨꯛ ꯃꯊꯥ ꯁꯥꯅ ꯎꯔꯤꯕꯗꯨꯕꯨ? ꯉꯁꯤꯁꯨ ꯑꯃꯨꯛ ꯅꯤꯡꯊꯧꯅ ꯑꯔꯨꯕ ꯊꯕꯛ ꯑꯃꯨꯛ ꯇꯧꯅꯕ ꯁꯤꯟꯅꯕꯤꯔꯛꯂꯕ꯭ꯔꯣ? ꯕꯤꯔꯕꯜꯅ ꯈꯨꯝꯃꯤ, ꯅꯠꯇꯦ ꯎꯔꯕꯁꯤ, ꯉꯁꯤ ꯅꯤꯡꯊꯧꯅ ꯗꯔꯕꯥꯔ ꯇꯤꯟꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯁꯥꯎꯅ ꯁꯥꯍꯤ ꯃꯤꯁ꯭ꯔꯥꯅ ꯑꯩꯉꯣꯟꯗ ꯁꯤꯟꯅꯁꯨ ꯁꯤꯟꯅꯗꯕ ꯊꯕꯛ ꯑꯗꯨꯕꯨ ꯁꯤꯟꯅꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤꯕꯅꯤ꯫ ꯕꯤꯔꯕꯜꯒꯤ ꯅꯨꯄꯤꯅ, ꯍꯧꯖꯤꯛ ꯑꯣꯏꯔꯤꯕꯁꯤ ꯑꯩ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯂꯦ꯫ ꯕꯤꯔꯕꯜꯅ, ꯀꯔꯤ ꯈꯪꯂꯤꯕ? ꯕꯤꯔꯕꯜꯒꯤ ꯅꯨꯄꯤꯅ ꯈꯨꯝꯃꯤ, ꯑꯣ ꯑꯗꯨꯕꯨꯔꯣ, ꯅꯍꯥꯛ ꯑꯍꯜ ꯑꯣꯏꯔꯦ, ꯍꯥꯏꯈꯤꯕ ꯋꯥ ꯊꯨꯅ ꯀꯥꯎꯔꯦ ꯁꯤꯅꯤꯗꯅ꯫ ꯕꯤꯔꯕꯜꯅ, ꯐꯥꯒꯤ ꯅꯠꯇꯦ ꯎꯔꯕꯁꯤ, ꯁꯥꯍꯤ ꯃꯤꯁ꯭ꯔꯥꯅ ꯑꯩꯉꯣꯟꯗ ꯊꯕꯛ ꯑꯃꯠꯇ ꯁꯤꯟꯅꯈꯤꯕ ꯂꯩꯇꯦ꯫ ꯑꯁꯤꯒꯤ ꯇꯨꯡꯗ ꯕꯤꯔꯕꯜꯅ ꯄꯨꯒꯗꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯅ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛ ꯃꯪꯒꯣꯂꯤꯌꯥ ꯂꯩꯕꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯕꯤꯔꯕꯜꯅ ꯃꯪꯒꯣꯂꯤꯌꯥ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯒꯤ ꯗꯔꯕꯥꯔ ꯑꯗꯨꯗ ꯌꯧꯕ ꯃꯇꯝꯗ ꯃꯪꯒꯣꯂꯤꯌꯥ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯅ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯥꯛꯊꯣꯛꯇꯅ ꯂꯥꯛꯄꯒꯤ ꯃꯔꯝ ꯑꯃꯁꯨꯡ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯅꯤ ꯍꯥꯏꯕ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯍꯪꯉꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯔꯕꯜꯅ ꯈꯨꯝꯃꯤ, ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯆꯔꯤꯕꯁꯤ ꯅꯤꯡꯊꯧ ꯑꯛꯕꯔꯒꯤ ꯄꯥꯎꯖꯦꯜ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯕꯅꯤ, ꯑꯗꯨꯒ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯀꯌꯥꯝ ꯀꯨꯏꯅ ꯂꯩ ꯂꯩꯇꯦ ꯍꯥꯏꯕꯗꯨꯗꯤ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯄꯤꯔꯛꯂꯤꯕ ꯄꯥꯎꯖꯦꯜ ꯑꯁꯤꯒꯤ ꯃꯈꯥ ꯄꯣꯟꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯄꯤꯔꯛꯈꯤꯕ ꯄꯥꯎ ꯆꯦ ꯑꯗꯨꯕꯨ ꯃꯪꯒꯣꯂꯤꯌꯥ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯗ ꯕꯤꯔꯕꯜꯅ ꯄꯤꯔꯝꯃꯤ꯫
Mongolia leibaki ningthauna ningthau Akbarna pirakliba chithi adubu paraba matungda mahakki leiriba santri manai sing aduda khudakta Birbal bu phanaba yathang pikhi matam aduda Birbal na hairai khani Mongolia aibu phabiribagi marambu karino aina kari asoiba haikiba taukiba yaukibagino aibu phadringi mamangda aibu phabagi maram hana muktang haibiyu matam aduda Mongolia ningthauna hairakhi Birbal nang kari nara lei haiba ai khangde adubu ningthau Akbar aingonda chelakliba paw sigi matungina nangbu pharaduna hayeng phaugi manungda phasi tauba tare Birbal na madubu kamdauno oithokadawriba wafamno Mongolia ningthauna nangna thajadragadi Birbal nangna samongna purakhiba paujel asibu nasana yengjaba yagani asi harduna ningthau Akbarni irakhiba chithi adubu Birbal de yenghalli Birbal na matha saraduna pukningda sumna khali ningthau Akbarna bu aibu karidamak phasi tau hairaklibano masibu asengbagi warane tanja aduda Mongolia ningthauna sumna hairakhi Birbal nangna phawriba awaba nungaitabado aisu khangi adubu Akbar ningthauna thabaga sibo aingonda sinaraklabanina thabaga si aina tawdaba yadabani aduga nangbu hayeng phawgi manungda karamba matamda phasi tawgani haibadu horen phawgi manungda aina soidana leplagani asi haraba matungda mahakki leiriba santri sing aduda Birbal bu phaduna pusilhanki hojiki Mongolia leibaki ningthaugi darbar asida ningthau Akbar amasung Shahi Mishra koba Birbal bu changyengba pamkhiba ningthau adusu masak lotuna darbar aduda leiri amasung makhoina tuminna sumna wari sanai Shahi Mishra na Akbar ningthauda hai Akbar ningthau hojiksu Birbal asi sibagi khayatagi nanthokpa ngamgani haibadu adomna thajabiribara Akbar ningthauna Birbal soidana khudongthiba wabasidagi masana masabu kanjagani haibasi hojik soigi thajabani asomdana kaisum sangda Birbal na sumna khalli he sorbungo kari awabadano aina hojik taribasibo aibu mafam asida soidana siba taragadara kari maramgidama ningthau Akbarna sumna tauribano asumna mahakna ningthau Akbarna haikiba wasing adu hangatna amung ningsinglame ningthau Akbarna maram leitana saukhiba aduga atopa lamgi ningthau ama laktuna lehoba khudingmag adu Birbalna ningsinglakhi sigi tungda hojik mahak kari tawni haibadu mahakna khangjakhi tanja asida ningthaugi santri ama laktuna Birbalda sumna hairakhi iruja maithabiraga ningthaugi darbarda thoroknaba ningthauna khanghalakli Birbalna Mongolia ningthaugi darbarda thokpa matam aduda Mongolia ningthauna sumna hairakhi Birbal haibadadi yamna nungaite adubu hayeng ayuk anganbada lam asigi lamlong mari phangbada nangmu phasi tawduna hatpa tare nanggi aroiba ningba leirabadi aingonda hayu Mongolia ningthaugi wadu taraga Birbal mamon noi matam aduda Mongolia ningthauna sumna hairakhi Birbal aroiba nanggi aningba pamba leirabadi hayu hairaga nangna handuna momon noklibasi nangonda sirani haibagi akiba karimata phawdabra Birbal na khumi aigi aroiba pamba karimata leijade aduga sini haibagi akiba su machet amata yaujade maramdi Mongolia leibak asida siba haibasi aigi oinadi atyabu khutna lamba phangbagumbani Mongolia ningthauna Birbal nangna hariba wase gyan taba ngamdre Birbal hairai aina mafam asida laksaba matamda adomna mafam asida aibu kayam kuina leikhigadabano haiduna hangbikhidana aduda madugi pakhomoina mafam asida aina kayam kuina leiba leitaba haibasi irakliba chithi adogi makha pongani haiduna aina haijaki hojik chithi adogi matunginadi Mongolia leibak asida chahi chama hena leikhigadawri Birbalgi wadu taraga darbar adu leiriba mantri mayam amasung ningthau adu yamna ngakhirami Mongolia ningthauna makha taraduna hangakhi Birbal nangna haininglibasi karino haibadu phajana hayu matam aduda Birbal na hairakhi ngasi thokadawriba thaudok asigi maramda ningthaugi leiriba yamna khang hairaba Rajpurohit aduna aingonda hana mangjaunana hairaduna khangankrabani Rajpurohit na aingonda haikibada maram ama natraga amadagi aina karigumba Mongolia leibak asida sikhiba thoklaba mathang muki mapokta aina soidana Mongolia leibaki ningthau oigani aduga ngasi phawbada Rajpurohit na haikhiba wafam khudingmak achumbo oiduna sulakli aina ngasi siba haribasi
ꯅꯤꯡꯊꯧ ꯈꯨꯕꯝꯕꯨ ꯐꯪꯅꯕ ꯑꯩꯒꯤꯗꯤ ꯂꯝꯕꯤ ꯑꯃꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯍꯌꯦꯡ ꯅꯠꯇꯦ ꯉꯁꯤ ꯑꯣꯏꯔꯕꯁꯨ ꯑꯩꯕꯨ ꯐꯥꯁꯤ ꯇꯧꯗꯨꯅ ꯍꯥꯠꯄꯤꯌꯨ꯫ ꯃꯁꯤꯗ ꯑꯩ ꯀꯔꯤꯃꯠꯇ ꯄꯦꯟꯗꯕ ꯂꯩꯖꯗꯦ꯫ ꯃꯪꯒꯣꯂꯤꯌꯥ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯅ ꯕꯤꯔꯕꯜꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯁꯨꯝꯅ ꯈꯜꯂꯤ꯫ ꯃꯍꯥꯛꯅ ꯃꯊꯪ ꯃꯄꯣꯛꯇ ꯅꯤꯡꯊꯧ ꯑꯣꯏꯔꯛꯄ ꯍꯥꯏꯔꯤꯕꯁꯤ ꯑꯩꯒꯤ ꯆꯥꯔꯣꯟ ꯁꯨꯔꯣꯟ ꯀꯌꯥꯗ ꯃꯍꯥꯛꯅ ꯑꯌꯦꯠꯄ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯔꯛꯈꯤꯒꯗꯧꯔꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯗꯔꯕꯥꯔ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯟꯇ꯭ꯔꯤ ꯑꯃꯅ ꯃꯪꯒꯣꯂꯤꯌꯥ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯗ ꯇꯨꯃꯤꯟꯅ ꯁꯨꯝꯅ ꯋꯥ ꯈꯔ ꯍꯥꯏꯔꯛꯈꯤ꯫ ꯏꯅꯤꯡꯊꯧ ꯕꯤꯔꯕꯜ ꯑꯁꯤ ꯑꯗꯣꯝꯒꯤ ꯈꯨꯕꯝ ꯑꯁꯤꯕꯨ ꯄꯥꯝꯕꯒꯤꯗꯃꯛ ꯁꯤꯔꯕꯁꯨ ꯌꯥꯔꯦ ꯈꯜꯂꯕ ꯃꯥꯜꯂꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯄꯨ ꯍꯥꯠꯇꯕꯅ ꯏꯅꯤꯡꯊꯧꯒꯤꯗꯤ ꯑꯐꯕ ꯑꯣꯏꯒꯅꯤ ꯈꯜꯂꯤ꯫ ꯅꯨꯄꯥꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯪꯒꯣꯂꯤꯌꯥ ꯅꯤꯡꯊꯧꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯕꯤꯔꯕꯜ, ꯑꯩꯅ ꯍꯥꯏꯈ꯭ꯔꯤꯕ ꯋꯥꯗꯨ ꯑꯩꯅ ꯅꯪꯒꯤ ꯅꯇꯧ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯐꯥꯒꯤ ꯇꯧꯕꯅꯤ꯫ ꯑꯩ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯄꯥꯝꯕ ꯅꯤꯡꯊꯧ ꯑꯃꯅꯤ꯫ ꯅꯍꯥꯛꯀꯤ ꯅꯔꯥꯟ ꯈꯪꯗꯅ ꯅꯪꯕꯨ ꯑꯩꯅ ꯐꯥꯁꯤ ꯇꯧꯔꯗꯨꯅ ꯀꯩꯗꯧꯅꯨꯡꯗ ꯍꯥꯠꯂꯣꯏ꯫ ꯄꯤꯅꯤꯡꯕ ꯌꯥꯊꯪ ꯑꯩꯉꯣꯟꯗ ꯄꯤꯔꯛꯂꯕꯁꯨ ꯃꯗꯨ ꯑꯩꯅ ꯈꯛ ꯄꯥꯡꯊꯣꯛꯂꯣꯏ꯫ ꯕꯤꯔꯕꯜꯒꯤ ꯋꯥꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯪꯒꯣꯂꯤꯌꯥ ꯅꯤꯡꯊꯧꯅ ꯃꯍꯥꯛꯅ ꯂꯧꯈꯤꯕ ꯋꯥꯔꯦꯞ ꯑꯗꯨꯕꯨ ꯍꯣꯡꯉꯛꯄꯗꯨ ꯇꯥꯔꯒ ꯗꯔꯕꯥꯔ ꯑꯗꯨꯗ ꯃꯁꯛ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕ ꯅꯤꯡꯊꯧ ꯑꯛꯕꯔ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯈꯤ꯫ ꯑꯗꯨꯒ ꯁꯍꯤ ꯃꯤꯁ꯭ꯔꯥ ꯀꯧꯕ ꯕꯤꯔꯕꯜꯕꯨ ꯆꯥꯡꯌꯦꯡꯕ ꯄꯥꯝꯕ ꯅꯤꯡꯊꯧ ꯑꯗꯨ ꯑꯉꯛꯄ ꯑꯣꯏꯈꯤ꯫ ꯃꯪꯒꯣꯂꯤꯌꯥ ꯅꯤꯡꯊꯧꯅ ꯕꯤꯔꯕꯜꯗ ꯃꯈꯥ ꯇꯥꯔꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯕꯤꯔꯕꯜ, ꯅꯪ ꯍꯧꯖꯤꯛꯃꯛ ꯅꯁꯥꯒꯤ ꯅꯔꯝꯗ ꯍꯟꯈꯤꯕ ꯌꯥꯔꯒꯅꯤ꯫ ꯃꯪꯒꯣꯂꯤꯌꯥ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯕꯤꯔꯕꯜꯅ, ꯑꯗꯣꯝꯒꯤ ꯋꯥꯁꯤꯅ ꯑꯩꯒꯤ ꯃꯪꯒꯣꯂꯤꯌꯥ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯣꯏꯕꯒꯤ ꯃꯪꯂꯥꯟ ꯑꯗꯨꯕꯨ ꯀꯥꯏꯍꯟꯕꯤꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯗꯣꯝ ꯅꯤꯡꯊꯧꯅꯤ, ꯑꯗꯣꯝꯒꯤ ꯌꯥꯊꯪ ꯑꯩꯅ ꯁꯣꯏꯗꯅ ꯏꯟꯖꯒꯅꯤ꯫ ꯕꯤꯔꯕꯜꯒꯤ ꯋꯥꯁꯤ ꯇꯥꯔꯒ ꯃꯪꯒꯣꯂꯤꯌꯥ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯗꯨ ꯍꯔꯥꯎꯖꯩ꯫ ꯑꯗꯨꯕꯨ ꯕꯤꯔꯕꯜꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯏꯁꯥ ꯇꯩꯁꯥ ꯍꯟꯈꯤꯕ ꯊꯣꯛꯂꯒꯗꯤ ꯅꯤꯡꯊꯧ ꯑꯛꯕꯔꯒꯤ ꯌꯥꯊꯪ ꯌꯥꯎꯕ ꯆꯦ ꯑꯗꯨꯕꯨ ꯑꯩꯅ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯌꯦꯡꯂꯗꯨꯅ ꯃꯗꯨꯕꯨ ꯈꯪꯂꯕ ꯃꯇꯨꯡꯗ ꯑꯩꯅ ꯍꯜꯂꯛꯄ ꯑꯣꯏꯅ ꯈꯟꯒꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯄꯥꯎ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯂꯥꯛꯈꯤ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯆꯥꯡꯗꯝ ꯑꯣꯏꯕ ꯌꯥꯒꯗꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯄꯤꯕꯤꯌꯨ꯫ ꯕꯤꯔꯕꯜꯒꯤ ꯋꯥꯁꯤ ꯇꯥꯔꯒ ꯃꯪꯒꯣꯂꯤꯌꯥ ꯅꯤꯡꯊꯧꯅ ꯕꯤꯔꯕꯜꯗ ꯁꯅꯥ ꯂꯨꯄꯥ ꯃꯃꯜ ꯌꯥꯝꯂꯕ ꯃꯈꯣꯏꯒꯤ ꯂꯝꯒꯤ ꯄꯣꯠꯊꯣꯛꯁꯤꯡ ꯀꯌꯥ ꯑꯃ ꯄꯤꯕꯇ ꯅꯠꯇꯅ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯃꯉꯣꯟꯗ ꯄꯥꯡꯊꯣꯛꯅꯕ ꯍꯥꯏꯔꯛꯈꯤꯕ ꯋꯥꯐꯝ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯃꯤ ꯑꯃꯕꯨ ꯃꯁꯥꯒꯤ ꯃꯔꯥꯟ ꯈꯪꯗꯅ ꯍꯥꯠꯄ ꯍꯥꯏꯕꯁꯤ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯑꯃ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯑꯏꯕ ꯆꯦ ꯑꯃꯁꯨ ꯏꯗꯨꯅ ꯄꯤꯔꯛꯈꯤ꯫ ꯕꯤꯔꯕꯜꯅ ꯁꯤꯒꯤ ꯇꯨꯡꯗ ꯃꯍꯥꯛꯀꯤ ꯂꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯏꯟꯅꯔꯗꯨꯅ ꯅꯤꯡꯊꯧ ꯑꯛꯕꯔ ꯑꯃꯁꯨꯡ ꯁꯍꯤ ꯃꯤꯁ꯭ꯔꯥꯁꯨ ꯂꯥꯛꯈꯤ꯫ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯕꯤꯔꯕꯜꯕꯨ ꯈꯥꯝꯂꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯕꯤꯔꯕꯜ, ꯅꯪꯅ ꯅꯁꯥꯕꯨ ꯑꯁꯤꯕꯒꯤ ꯈꯌꯥꯠꯇꯒꯤ ꯀꯟꯖꯕꯇ ꯅꯠꯇꯅ ꯃꯪꯒꯣꯂꯤꯌꯥ ꯂꯩꯕꯥꯛꯀꯤ ꯑꯇꯥꯡꯕ ꯂꯟ ꯊꯨꯝ ꯀꯌా ꯑꯃꯁꯨ ꯄꯨꯔꯛꯈꯤꯕꯒꯤꯗꯃꯛ ꯅꯪꯕꯨ ꯑꯩꯅ ꯊꯥꯒꯠꯂꯤ꯫ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯁꯍꯤ ꯃꯤꯁ꯭ꯔꯥꯅ ꯅꯪꯕꯨ ꯆꯥꯡꯌꯦꯡꯕ ꯄꯥꯝꯈꯤꯕꯗꯒꯤ ꯇꯧꯈꯤꯕꯅꯤ꯫ ꯕꯤꯔꯕꯜꯅ ꯈꯨꯝꯃꯤ, ꯏꯅꯤꯡꯊꯧꯅ ꯍꯥꯏꯕꯤꯗ꯭ꯔꯕꯁꯨ ꯌꯥꯔꯕ ꯄꯣꯠꯅꯤ꯫ ꯃꯁꯤꯗꯤ ꯑꯩꯅ ꯍꯥꯟꯅ ꯈꯪꯖꯈ꯭ꯔꯕꯅꯤ꯫ ꯅꯤꯡꯊꯧ ꯑꯛꯕꯔꯅ, ꯅꯪꯅ ꯀꯝꯗꯧꯅ ꯈꯪꯂꯤꯕ ꯕꯤꯔꯕꯜ? ꯕꯤꯔꯕꯜꯅ ꯈꯨꯝꯃꯤ, ꯏꯅꯤꯡꯊꯧꯅ ꯆꯦ ꯑꯗꯨ ꯁꯥꯎꯔꯕ ꯃꯇꯨꯡꯗ ꯏꯈꯤꯕ ꯅꯠꯇꯦ꯫ ꯆꯦ ꯑꯗꯨ ꯍꯥꯟꯅꯅ ꯏꯗꯨꯅ ꯊꯝꯂꯝꯕꯅꯤ꯫ ꯋꯥꯐꯝ ꯑꯁꯤꯗꯒꯤ ꯑꯩꯅ ꯈꯪꯖꯈꯤꯕꯅꯤ꯫ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯁꯍꯤ ꯃꯤꯁ꯭ꯔꯥꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯁꯍꯤ ꯃꯤꯁ꯭ꯔꯥ, ꯍꯧꯖꯤꯛ ꯅꯍꯥꯛꯅ ꯀꯔꯤ ꯍꯥꯏꯅꯤꯡꯂꯤꯕ? ꯁꯍꯤ ꯃꯤꯁ꯭ꯔꯥꯅ ꯈꯨꯝꯃꯤ, ꯅꯤꯡꯊꯧ ꯑꯛꯕꯔ, ꯅꯪꯅ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨ ꯑꯆꯨꯝꯕꯅꯤ꯫ ꯇꯁꯦꯡꯅ ꯕꯤꯔꯕꯜ ꯑꯁꯤ ꯌꯥꯝꯅ ꯁꯤꯡꯏ꯫ ꯑꯩꯒꯤꯁꯨ ꯃꯥꯒꯨꯝꯕ ꯃꯟꯇ꯭ꯔꯤ ꯑꯃꯇꯪ ꯂꯩꯔꯕꯗꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯒꯗꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯕꯤꯔꯕꯜꯕꯨ ꯌꯥꯝꯅ ꯊꯥꯒꯠꯈꯤ꯫ ꯋꯥꯔꯤꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯊꯥꯒꯠꯆꯔꯤ꯫